Lakle lakle Inspector Tayai 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 Ahan Bamaktada Inspector Tayai Tabiri Bising James Sangrujamna Taramok Sobulone Koknona Kurumzari Nasi Pujaradiba Tanka Asi Lising Amaga Chahunga Humponito Shuba Tanka Anana Tagachari Sanglaba Inspector Tayagi Tonga Tonga Crime Mari Lane Wari Kaya Puning Luxing the Makotok Chariba Wari Singasi monodrama Amo Urgasu Toliba Todok Sing a sing but Todoki Tonga Tonga Crime Sing Puning Luxing Win and Abamadi Togalon Generon Hauski Matam the Toliba Todo Watoka Marumiam the Tamduna Shanazariba Monodrama Hamad Nasimo Inona Puduna Luxury Wari Sigimami Naizabanumit Om Subasaro Karigi the Mountain Naizabanumit Hainator Lotang Sangamada Mio Amamai Taduna Siramki Masana Sizaribra Mina Taram Libra Kangringeda Tangnavolokum Amadamo Mio Amamo Sirakiram Kanara Karigi the Mokhaliba Natragama Sama Tanta Sizariba Asi Yaru the Sarugasida Tamina Si Lantukchari Sir Asumna ina Mongo the Pau Bikivenisher Adudigi Masu Sensele Quila Lauraga Mayamso Adum Mafamadu Sangelakri Madudigi Misu Sansener Kudigi Todosi Police the Pau Piven of Jumnikan Madisha I Sardum I don't call Tozarakri Adubu Nanning on the Pau Piropumatamadi Sidata call details record the car, Sidalashi. Nangna can hide the phone Torishina Pung Mariga Minute Kungani toy, Sidani Nang Torish. Aduga Nanning on the Pau Pirishidi Pumanga Kaita. Habadi Gapsi Panam lady. Sir, I show my Ampulang Mududigi Yaragadi Karikari Lake had no Kumiam Pulang Lang the Notobuda. I could have told the Pau Pikivanati, sir. Oh, my Jackie would do the Nangas. I worry to the D. Police the Pau Pirage Haraga Pontawi Habago, or do not give to Kitang Ladina. Have the Gap lady to Karigino Sin. Sir, Mana may say if you do the Masado into Lingres. Have the Madi She Bugumani, sir. They said, I know police the Pau Purple Piraga, Magi Punchik and Mangam with the Basuneta Vanina. Okay. Adabu Bomisho. How's your way? Can I get a leg in a quishy tea? Can I find the day? Carigomacrati show in a kangoma. Adabu can I show you a kingdom? I don't know, is it quite lurish? Todoxi Masama Tanda may Tazarga Siribra. Can I go to Karamni Gute? Aduga, can I go Karamkanda Mokwini Kainaki? Aduga Todoxi can I know lowlish the Carigino Hibse, Massa Kingdom. Aduga no me do the can I see no Udi Wiko? Sir, I can I we? Anyway, can I see me in a part of Pogi with the Natrinico? Natty, sir. Madi, I know Ponto, Matam the Mahlik. Adu the Queen Kalimanaco. Maxi, Kobiasi, Hatlava Matugda. Mark Padonopu Krabrasin. Sir, Hatman in a hurry, sir. Mean a Hatpagi Kudam. How's you Pogi found it? Adubu, Kanana Kang. I hing him at the Panto Gibanina. Petrol Hazelga may Tadopa. Aduga Masama Tanta Shijabaman and never give them the plant over shoe Kanana Kaniko. Howjumaki the Quakerim to Hibungam tree. Adubu, sing the shoe. I couldn't canamata later. Ying Batari. Sorry. Marale was sing do, so I didn't chat up with you. Bomesor. Maralbu lady Kangabaduga. Me the Koyamang the lady couldn't show in a park. I koi lame lady Shuntoto. Punisher. Sir, Toliver Todo said, can I show you? Can I show them a quick show them a Kitarakin? Carigomana, Tasina Lord Kiam, Lord Porgadi, Manakam, Queen Lordkan. Tobudi Todo Sequina, Masama Tanda Sijabanetraga. Accidentally. Todo Mato good Gimasala later, right and Kanman. I do a chap on about Todo Gamada, Mio and either Toxella Pahava City. Anyway, I couldn't say about Punisher. So long, Punisher, as Kriaga no Kangi, sir. Sibo, sir, Kiesa Sidas, Masama, and Sijabo, I got a recibo. Sir, mean hard Paduga, sir. I couldn't carry, sir. Bomis Orgamanacala, Posibo, Gomai. Bomis or no call Toroga with the hack with the Kenaba, Aduga. Magi Momoto Krakanga and a dog. Amori. Todo say Angak do it. Can I not the Lolip? Can I not Lola Queen Carigum to put upon the Bible Sisu, Angak Pomadi Wagadori? Sir, Mana Lord Kenaka, Queen Road, sir.
नोंमदि सोइदना मा गामै यो वातिन चाबदि सोइदना सोइरोइ केस सर करिगुम चेनरम दबो ओरेदि फै सर करिगुम माना चेनरम बो ओरेगदि सर मासो अफबदि ओरेदा सर अदुबो गामै हौजुमक्ति कनहाई कदाइदो लोरिबनो खंग्थ्रि सर अदुबो मा लोड केना लोलसो सर कयम कनो लोड कदोनो सर गामै मदुगो अफमदो तोंगाना थमगा बोमेश्वरगी मंगोंदा लौ पिथोलिबा अदुगा बोमेश्वरन लेरिबा खुंगाम बोमेश्वरन मफम से लालिबा सिगी मरम सिसु अखोय खंगबा काना अखोय इन्फॉर्मेशन दा थादोगा थिसि नत्रगा तंगाई फद्रबदी मंगोंदा लौ पि हरिबा नुपिदिसु अमुतो उनसि सर मागी लौ पिबा नुपिदु उनरगा सर केस से करी मरी लेनगदोरि सर गामै अखोयगी थिजनबदी अमत अरेमोर थिजन बया बथिजनसि करी लेगे हेबदुदी थिजन बद कानबा फंगनदि याबा नत्रो अदुबुदी चुम सर अदा अइना मरमदो खरा खंजनिंगबगी वान लो चसिलो फनी सर अंगांग सा नखोय लेखिदबा नपाबुंग अदुगिदमा अदुम खंदना लेरबदी याररोय पोनुमक हौखरे हुजिकति अदुबु थोलिबा थौदोसि मतंगदसु पुलिसना थिजलिदना पुलिसनदी हौजे हौजे थीबा खंद्रिबा कनहाइबो कदाइदा लेरिबगे हाइदनो कोइ थी अदुबु थौदोगसिदा कनहाइ यौरुंगनि हाइबदी आई मक्ति इथा थाजति अदुबु कनहाइना महाना थौदोगसिदा याउदबो ओरगदी करिगिदमत महाक लोतुना लेरिबा अंगकपदि वरी माना मरा लेतबो ओरबदी करिगे लोटकदोरि लोलिबदुनदी मरा लेबगिदमक ओरिबरा हाइबदन पाबुंगन थौदोगसि याम नुमाइति करिगुम्बा थौदोगसिदा कोइ पाबुंगना लालमबा तारगदी अखोइ अवाब पुम्नमक खांगमु ngमत अदुबु अखोइ पाबुंगसे तसेना मै थादुना हालिब्र पाबुंगना करिगिदमक अखोइ सिलिना अनिबु हुंदोकलमलक मसा मथंदा मै थाजदुना सिगेदोरिबन पाबुंगत अखोइ थाजति अखोइगे पाबुंगना मसा मथंदा सुसाइड तौरग सिगने आइबा अखोइ थाजब लेते पाबुंग ngaiko ngasa pomnamak singadu police na thiridana yengkisi kanhaina muktang thoruklabadi thabakasi pomloi lorabani adubu kanhaina karigi damukta tholuktribano mana kadai da loliba ma ki phone switch off tawduna leiribana maram karigina ma gi mung manung na su ma bu koti thiri adubu police phawbuna thiba ngamdabuda khoine di kadai digi ma gi lefum khangani pabunghan tasina अखोई पाबुंगसिबो अरानबा थबक चथबजाला आई नपाबुंगना ngasi फावबदा कनागे अरानबा तौखरबगेने नमांगना काइनखिबगी यु खरा थक निशा खरा चाबगी वान अदुबो मान चावरबा इंखोलदु मान होनरिबदु उरेदना ngasi पुनम कनागिनो नखोई अनिगी नत्रो अदुबने थौदोगसे अखोइसु करमना थोकपुनो हाइबा करीमता खंगबा ngamdre अदुबु नंगी कन्हाई अदु थोलगलबदि असेंगो सिंगपोनो म खंगदब नत्रने कन्हाइना सु यामना कन्ना थिरी लाव ngaksa sai sing sanaba tawsilaw पुलिसना चुम्ब सोइदना पुथोरकनी असुमना नुमित मथंग होखिबदा थोकलिबा थौदोक असगी मतंगदा पुलिसना करिगुम अमता खंगबा ngamlamdi मफम अदुदा पाव हे पिरकसि भूमेश्वरना अनिमक पाव पिरखिबन पुलिसना भूमेश्वरदा करिगुम खरा खंगननबगिदमक्ता मनाक्ता चतन वाहंग पावंकी अदुबु भूमेश्वरना हारकलिबा वाफम अदुदा थौदोक अदु भूमेश्वरना महांगना ममिना उबदगी तमलखिबा नतना करिगुम चिंगनबा अमता लेखिदि ख्वाइदगी ngakliबदी मफम अदुदा लेरिबा कन्हाई करिगिदमक्ता लोटखरिबनो हाइबस कन्हाई तसेना महांगना उखी हाइबो वाफमदुगा महाकी कॉल डिटेल्स रिकॉर्ड हाइबदी भूमेश्वर का कन्हाई गो वारी सनरमनिबा अदुनदी मफम अदुदा कन्हाई उखी हाइबसिन अदुनदी थौदोक असे करिगुम्बा मिहात थिना मियोय खरन हाटपो ओइरमलगसु कन्हाई बुदी मखोइना फादुना पुखिदि हाइबसिदि चपचाना खंकी अदुरबदी कन्हाइना कदाइदे लेरिबा थौदोक असे कनाना थोनबो ओइगदोरिबा पुलिसु अंगपोइकी नुंगाइबदा लोरे सना लेपाक मणिपुर सिदा गेना नुंगाइबसिबो कदाइदगी लौरुदोइनोने करिनो लान सुसुंग लोइसंदे लान तौरिबसिसु लोइगदबा मांदे सरकारसु करिनो फममोनरिङेदा दुम करिनो सानिंग मनबदिगी दुम हाउमन्दनो लेगा तो ए हाइबदोनि करि हाइगदबनो खंगदेदा तावरिसे ए कैदोरगे ngasisu mo langi maramda mo ungdana lerabo nana kham gon de dra hol aina tawrisidi leibak semi bani ne karino e kari leibak semi ba nangdi monda sem nungari tasengna hairabdi khwaidigi nungai besi malem sida
ꯒꯥꯡꯃꯩꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯁ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧꯗ ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯤ ꯀꯔꯤꯅꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤꯅꯦ ꯀꯔꯤ ꯑꯆꯨꯝꯕꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯑꯩꯈꯣꯏꯁꯨ ꯑꯝꯇ ꯈꯪꯖꯒꯦꯗꯅ ꯑꯇꯩꯒꯤ ꯋꯥ ꯅꯠꯇꯦꯗ ꯀꯔꯤꯅꯣ ꯁꯦ ꯌꯦꯡꯉꯨꯅꯦ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ ꯃꯅꯤꯄꯨꯔꯅ ꯀꯔꯤꯅꯣ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇꯥꯗꯨꯅ ꯂꯥꯛꯑꯦ ꯁꯤꯗꯒꯤꯗꯤ ꯁꯨꯝ ꯃꯊꯪ ꯁꯨꯝ ꯆꯣꯟꯊꯔꯛꯄꯗ ꯀꯔꯤꯅꯣ ꯍꯟꯗꯛꯇ ꯔꯦꯡꯛꯇꯣ ꯐꯅꯌꯥꯝ ꯐꯖꯈ꯭ꯔꯦꯗꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯅꯍꯥꯟꯋꯥꯏꯗꯤ ꯅꯦꯁꯅꯦꯜ ꯒꯦꯝꯁꯤ ꯃꯅꯤꯄꯨꯔꯅ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯇꯥꯕꯒꯤ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯁ꯭ꯄꯣꯔꯠꯁ ꯍꯥꯎꯁ ꯑꯃꯅꯦꯅ ꯍꯥꯏꯅꯔꯒ ꯍꯟꯗꯛꯅ ꯈꯪꯍꯟꯍꯟꯗꯕꯒꯤ ꯃꯔꯝꯁꯤ ꯀꯨꯏꯔꯒ ꯀꯔꯤꯅꯣ ꯁꯨꯝ ꯀꯤꯔꯛꯇꯕ ꯍꯥꯏꯕꯗꯨꯅꯤꯅ ꯇꯥꯈꯠꯂꯒ ꯀꯤꯔꯛꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯕꯖꯥꯠꯅꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯃꯥꯡꯖꯤꯟ ꯊꯥꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇ ꯃꯅꯤꯡ ꯍꯜꯂꯛꯄꯒꯨꯝ ꯇꯧꯔꯦꯗꯅ ꯃꯤꯌꯥꯝꯅꯁꯨ ꯊꯃꯣꯏꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯅꯗꯦ ꯃꯅꯤꯄꯨꯔꯒꯤ ꯀꯔꯤꯅꯣ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯀꯔꯤꯅꯣ ꯑꯦꯔꯤꯌꯥ ꯑꯁꯤ ꯄꯨꯊꯣꯛꯂꯤꯕ ꯁꯥꯟꯅꯔꯣꯏ ꯃꯁꯤꯡꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯂꯒ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗ ꯃꯅꯤꯄꯨꯔꯁꯨ ꯄꯋꯥꯔ ꯍꯥꯎꯁ ꯑꯣꯐ ꯗ ꯁ꯭ꯄꯣꯔꯠ ꯀꯥꯏꯅ ꯁꯤꯡꯊꯥꯅꯕꯗꯥꯏꯅꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯀꯣꯝꯄꯤꯇꯤꯁꯟ ꯀꯌꯥꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯄꯔꯐꯣꯔꯃꯦꯟꯁꯇ ꯈꯔ ꯃꯈꯩ ꯑꯗꯨꯝ ꯍꯟꯊꯔꯛꯄꯒꯨꯝ ꯇꯧꯔꯦꯗꯅ ꯃꯁꯤꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯍꯥꯏꯔꯗꯤ ꯄꯟꯕ ꯇꯥꯔꯒꯗꯤ ꯎꯠꯇꯔꯥꯈꯟꯒꯤ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ ꯃꯅꯤꯄꯨꯔꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯁꯤꯅ ꯑꯗꯨꯝ ꯄꯨꯡꯇꯥꯛ ꯇꯥꯛꯆꯔꯦꯗꯅ ꯏꯪ 1935 ꯑꯣꯂꯦꯝꯄꯤꯛ ꯁ꯭ꯇꯥꯏꯜꯗ ꯆꯠꯊꯔꯛꯈꯤꯕ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯗꯨꯒꯤ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇ ꯀꯨꯝꯖꯥ 1935 ꯅ꯭ꯌꯨ ꯗꯦꯜꯂꯤ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ ꯑꯗꯨꯒ ꯀꯨꯝꯖꯥ 1938 ꯀꯦꯔꯂꯥꯒꯤ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ ꯑꯁꯨꯛ ꯁꯥꯊꯤꯅ ꯄꯔꯐꯣꯔꯃꯦꯟꯁ ꯁꯣꯟꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯤꯕꯅꯤꯅꯦ ꯑꯁ ꯑꯗꯨꯕꯨ ꯀꯨꯝꯖꯥ 1963 ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤ ꯐꯥꯎꯕꯗ ꯆꯍꯤ 38 ꯑꯁꯤꯗ ꯄꯔꯐꯣꯔꯃꯦꯟꯁ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯆꯍꯤ ꯍꯥꯏꯔꯒꯗꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯣꯏꯔꯦꯗꯅ ꯀꯨꯝꯖꯥ 1933 ꯃꯍꯥꯔꯥꯁꯇ꯭ꯔ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯑꯗꯨꯒ ꯀꯨꯝꯖꯥ 1938 ꯀꯔꯅꯥꯇꯀꯥ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯃꯅꯤꯄꯨꯔꯅ 7 ꯁꯨꯕ ꯄꯣꯖꯤꯁꯟ ꯐꯪꯈꯤꯕꯅꯤ ꯀꯨꯝꯖꯥ 1938 ꯃꯅꯤꯄꯨꯔꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ ꯀꯔꯤꯅꯣ ꯃꯦꯗꯜ ꯇꯦꯂꯤꯗ ꯑꯍꯥꯟꯕ ꯑꯗꯨꯒ ꯀꯨꯝꯖꯥ 2001 ꯄꯟꯖꯥꯕꯀꯤ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ 3 ꯁꯨꯕ ꯀꯨꯝꯖా 2002 ꯀꯔꯤꯅꯣ ꯍꯥꯏꯗ꯭ꯔꯕꯥꯗ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ 4 ꯁꯨꯕ 2007 ꯑꯁꯥꯝ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ ꯑꯗꯨꯒ ꯀꯔꯤꯅꯣ 2012 ꯖꯔꯈꯥꯟ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ 2 ꯁꯨꯕ ꯑꯗꯨꯒ ꯀꯨꯝꯖꯔ 2015 ꯀꯦꯔꯂꯥꯒꯤ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇꯁꯨ 8 ꯁꯨꯕ ꯑꯃꯨꯛ ꯇꯥꯔꯦ ꯀꯨꯝꯖꯥ 2022 ꯒꯨꯖꯔꯥꯠ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ 9 ꯁꯨꯕ ꯑꯗꯨꯒ ꯀꯨꯝꯖꯥ 2023 ꯒꯣꯋꯥꯒꯤ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ 8 ꯁꯨꯕ ꯄꯣꯖꯤꯁꯟ ꯑꯃꯨꯛ ꯇꯥꯔꯒ ꯔꯦꯀꯣꯔꯗ ꯂꯩꯔꯤ ꯅꯦꯁꯅꯦꯜ ꯒꯦꯝꯁꯀꯤ ꯁꯥꯡꯂꯕ ꯆꯍꯤ 40ꯒꯤ ꯔꯦꯀꯣꯔꯗ ꯑꯁꯤꯗ ꯃꯅꯤꯄꯨꯔꯅ ꯄꯔꯐꯣꯔꯃꯦꯟꯁ ꯌꯥꯝꯅ ꯐꯖꯔꯝꯂꯕ ꯃꯇꯨꯡꯗ ꯍꯟꯗꯛꯀꯤ ꯒꯦꯝꯁ ꯑꯁꯤꯗ ꯀꯔꯤꯅꯣ ꯐꯤꯕꯝ ꯑꯁꯨꯛ ꯊꯤꯅ ꯁꯣꯟꯊꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯗꯤ ꯅꯩꯅꯕꯗꯤ ꯆꯨꯝꯕꯖꯥꯠꯅꯤꯀꯣ ꯃꯅꯤꯄꯨꯔꯒꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯁ꯭ꯄꯣꯔꯠ ꯍꯥꯎꯁꯅꯦꯅ ꯂꯩꯔꯤꯕ ꯆꯤꯟꯗ ꯄꯨꯡꯂꯥꯎꯗ ꯂꯥꯎꯔꯒ ꯀꯔꯤꯅꯣ ꯇꯥꯕꯤꯔꯤꯕ꯭ꯔꯥ ꯌꯦꯡꯕꯤꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯕꯤꯗ꯭ꯔꯤꯕ꯭ꯔꯥ ꯃꯤꯌꯥꯝꯅ ꯀꯔꯤꯅꯣ ꯉꯥꯡꯕꯗꯤ ꯑꯗꯨꯝ ꯍꯧꯅꯔꯅꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯃꯁꯥꯟꯅ ꯀꯌꯥꯗ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯄꯨꯊꯣꯛꯄꯗꯤ ꯍꯧꯖꯤꯛꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯒ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯑꯁꯤꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯃꯦꯗꯜ ꯂꯧꯈꯤꯕꯗ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯃꯆꯥ ꯀꯌꯥꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯦꯕ ꯑꯁ ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯗ ꯍꯧꯖꯤक ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯀꯔꯤꯅꯣ ꯂꯩꯉꯥꯛꯀꯤ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯨꯞꯅ ꯅꯩꯅꯕꯒꯤ ꯑꯁ ꯃꯇꯝꯁꯤ ꯊꯦꯡꯂꯕꯅꯤꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯗ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯝꯗ ꯄꯔꯐꯣꯔꯃꯦꯟꯁꯇ ꯃꯅꯤꯡ ꯍꯜꯂꯛꯂꯤꯕꯁꯤꯗꯤ ꯑꯐꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯃꯅꯤꯄꯨꯔꯗ ꯗꯤꯁꯇ꯭ꯔꯤꯛ 13 ꯍꯦꯟꯒꯠꯈ꯭ꯔꯕꯁꯨ ꯍꯥꯞꯂꯤꯕ ꯕꯖꯦꯠꯀꯤ ꯁꯦꯟꯐꯝ ꯑꯁꯤ ꯍꯦꯟꯒꯠꯄꯒꯤ ꯃꯃꯤꯗꯤ ꯑꯗꯨꯝ ꯎꯁꯨ ꯎꯗꯦ ꯀꯔꯤꯅꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯏꯚꯦꯟꯠꯁꯤꯡ ꯀꯣꯁ ꯑꯣꯏꯅ ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯂꯩꯔꯤꯕ ꯔꯤꯐ꯭ꯔꯦꯁꯔ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯅꯣ ꯀꯣꯔꯁꯅꯆꯤꯡꯕꯁꯤꯡꯒꯤ ꯁꯔꯨꯛ ꯌꯥꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕꯁꯨ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤꯗ ꯑꯁ ꯈꯪꯗꯦ ꯑꯩꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕꯁꯦ ꯌꯥꯝ ꯉꯥꯎꯖꯕꯅꯤ ꯑꯗꯨꯕꯨ ꯈꯪꯗꯦꯗ ꯔꯥꯍꯨꯜ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁ ꯑꯣꯏꯅ ꯂꯩꯈꯤ ꯇꯥꯔꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏ ꯄꯨꯔꯛꯂꯤꯅꯤ ꯍꯥꯏꯔꯤꯁꯦ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯆꯔꯨꯞ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏ ꯄꯨꯔꯛꯄ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏ ꯑꯃꯨꯛ ꯄꯨꯔꯛꯄ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯦꯕ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯀꯔꯤꯅꯣ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ ꯁꯣꯛꯈꯤꯕ ꯁꯥꯟꯅꯔꯣꯏ ꯐꯥꯎꯕꯗ ꯃꯇꯦꯡ ꯄꯥꯡꯉꯒ ꯂꯥꯌꯦꯡꯕꯤꯕꯁꯨ ꯉꯝꯕ ꯅꯠꯇꯦꯗꯣ ꯁꯦꯝꯕꯥ ꯆꯍꯤꯗ ꯀꯔꯤꯅꯣ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤꯁꯨ ꯁꯦꯟ ꯍꯥꯞꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯄꯗꯨ ꯉꯝꯂꯛꯇ꯭ꯔꯒꯗꯤ ꯀꯔꯤꯅꯣ ꯁꯥꯟꯅꯔꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯃꯊꯪ ꯁ꯭ꯄꯣꯔꯠꯀꯤ ꯁꯤꯒꯨꯝꯕ ꯄꯣꯂꯤꯁꯤ ꯑꯁꯤ ꯃꯇꯝꯒ ꯆꯨꯅꯕ ꯋꯥꯠꯄꯅꯔ ꯈꯪꯗꯦ ꯈꯔ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯇꯗꯤ ꯌꯥꯔꯔꯣꯏꯗ ꯂꯥꯟ ꯐꯪꯉꯤ ꯌꯥꯗꯦ ꯁꯥꯟꯅꯕ ꯐꯪꯉꯤ ꯌꯥꯗꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯕ ꯏꯀꯥꯏꯁꯤꯗ ꯒꯃꯩ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯗꯤ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯇꯥꯕꯤꯗꯧꯔꯤꯁꯤꯕꯣ ꯍꯧꯖꯤꯛꯇꯤ ꯀꯅꯥꯃꯨꯛꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛꯄꯨꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦꯗ ꯍꯧꯖꯤꯛꯇꯤ ꯄꯤꯌꯥꯔ ꯂꯩꯔꯤꯁꯤꯗꯤ ꯄꯤꯌꯥꯔ ꯂꯩꯔꯗꯤ ꯅꯨꯡꯁꯤꯕ ꯂꯩꯔꯦꯗꯅ ꯀꯔꯤꯅꯣ ꯅꯪ ꯄꯤꯌꯥꯔ ꯑꯁꯤꯕꯣ ꯑꯁ ꯑꯇꯩ ꯅꯠꯇꯦ ꯀꯔꯤꯅꯣꯅꯦ ꯑꯁ ꯄꯥꯡꯉꯣꯡꯒꯤ ꯔꯟꯕꯤꯔ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯀꯔꯤꯅꯣꯅꯦ ꯑꯩꯅꯗꯤ ꯄꯤꯌꯥꯔ ꯍꯥꯏꯗꯤ ꯄꯤꯌꯥꯔꯗꯣ ꯄ꯭ꯔꯁꯤꯗꯦꯟ ꯔꯣꯜꯗꯣ ꯍꯥꯏꯕꯅꯤꯅꯦ ꯍꯣꯏꯅꯦ ꯈꯪꯉꯤꯅꯦ ꯅꯪꯅ ꯉꯔꯥꯡꯗꯒꯤ ꯀꯣꯏꯂꯥꯎ ꯂꯥꯎꯂꯒ ꯂꯥꯛꯏ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯇꯥꯕꯤꯌꯨꯅꯦ ꯀꯔꯤꯅꯣ ꯂꯝꯗꯝ ꯑꯁꯤ ꯄꯨꯡꯁꯣꯏ ꯁꯣꯏꯔꯦ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯁ꯭ꯄꯣꯔꯠꯀꯤ ꯕꯖꯦꯠꯁꯨ ꯀꯩꯅꯣ ꯌꯥꯝ ꯄꯤꯛꯃ ꯂꯥꯡꯃꯟꯈ꯭ꯔꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯁꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯥꯎꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯣꯟꯁꯤꯟꯗꯅ ꯀꯩꯅꯣ ꯈꯨꯟ ꯉꯥꯛꯄ ꯐꯥꯔꯒ ꯀꯔꯤ ꯇꯧꯗꯧꯔꯤꯅꯣ ꯈꯪꯗꯦꯗ
ꯑꯁꯣꯝꯒꯤꯅ ꯁꯨꯡꯐꯥ ꯐꯥꯗꯦ ꯍꯥꯏꯔꯨꯔꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯩ ꯑꯃꯨꯛ ꯐꯥꯕ ꯂꯥꯛꯀꯗ꯭ꯔꯥ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯑꯗ ꯂꯥꯛꯏꯁꯤꯗꯤ ꯃꯣꯍꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯃꯣꯍꯤꯅꯤꯅꯦ ꯁꯤꯗꯤ ꯃꯥ ꯂꯥꯛꯑꯗꯤ ꯀꯔꯤꯅꯣ ꯄꯥꯎ ꯈꯔꯗꯤ ꯁꯣꯏꯗꯅ ꯄꯣꯔꯛꯑꯃꯅꯤ ꯑꯁ ꯁꯥꯔꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯒꯥꯔꯤ ꯊꯧꯗꯣꯔ ꯆꯠꯁꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯅꯤ ꯉꯥꯏꯈꯣ ꯃꯣꯍꯤꯁꯤꯗ ꯀꯔꯤ ꯄꯥꯎꯅꯣꯗꯣ ꯍꯥꯏꯐꯦꯠ ꯊꯠꯂꯒ ꯍꯪꯉꯨꯁꯤꯔꯣ ꯌꯥꯏꯅꯦ ꯀꯔꯤꯅꯣꯅꯦ ꯑꯗꯨꯗꯤ ꯃꯣꯍꯤ ꯀꯩꯗꯧꯔꯤꯒꯦ ꯒꯥꯡꯃꯩ ꯑꯩ ꯁꯥꯔꯗꯣ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦ ꯇꯧꯕꯅꯤ ꯁꯥꯔꯕꯨ ꯃꯅꯨꯡꯗ ꯂꯩꯍꯧꯕ꯭ꯔꯣ ꯑꯁ ꯁꯥꯔꯗꯣ ꯃꯅꯨꯡꯗ ꯂꯩꯍꯧꯕꯗ ꯅꯠꯇꯦ ꯌꯥꯝꯅ ꯂꯩꯍꯧꯏ ꯀꯔꯤꯅꯣ ꯄꯥꯎꯗꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯈꯥꯏꯌꯨꯗꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯁꯥꯔꯗꯒꯤ ꯄꯩꯁꯥ ꯈꯤꯇꯪ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯔꯤꯅꯣ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯄꯩꯁꯥꯅꯦꯅ ꯌꯥꯝꯕ ꯄꯩꯁꯥꯁꯨ ꯅꯠꯇꯦ ꯁꯤꯗ ꯀꯃꯥꯏꯅ ꯌꯦꯟꯅꯗꯣꯏꯅꯣ ꯄꯥꯎ ꯀꯩꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯅꯠꯇꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯁꯥꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯇꯝꯃꯒ ꯁꯣꯏꯗꯅ ꯈꯪꯒꯗꯕꯅꯤ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯩꯔꯦ ꯂꯥꯛꯑꯣꯅꯦ ꯑꯩꯁꯨ ꯈꯪꯉꯤ ꯁꯥꯔꯒꯤ ꯂꯩꯐꯝ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯅꯧꯅ ꯇꯥꯏꯗꯨꯕꯨ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯈꯕꯔ ꯄꯥꯔꯒ ꯂꯩꯍꯧꯕꯅꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯁꯥꯔ ꯃꯣꯍꯤ ꯂꯥꯛꯑꯦ ꯁꯥꯔ ꯀꯔꯤ ꯃꯣꯍꯤ ꯀꯩꯗꯧꯔꯦ ꯁꯥꯔ ꯄꯥꯎ ꯑꯃꯈꯛ ꯂꯩꯕ ꯁꯥꯔ ꯍꯥꯏꯌꯨ ꯃꯣꯍꯤ ꯀꯦꯁꯁꯤ ꯑꯩꯈꯣꯏ ꯀꯣꯛ ꯉꯥꯎꯔꯕꯅꯤ ꯑꯍꯥꯟꯕꯒꯤ ꯊꯥ 3 ꯐꯥꯔꯕ ꯀꯦꯁ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯆꯜꯂꯒ ꯑꯩꯈꯣꯏ ꯃꯅꯤꯡ ꯃꯃꯥꯡ ꯍꯟꯗꯅ ꯂꯩꯔꯕ ꯁꯥꯔ ꯑꯇꯩ ꯌꯥꯝꯅ ꯂꯨꯕ ꯄꯥꯎꯕꯨꯗꯤ ꯅꯠꯇꯦ ꯁꯥꯔ ꯍꯧꯖꯤꯛꯁꯤ ꯇꯁꯦꯡꯅ ꯀꯟꯍꯥꯏ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯀꯟꯍꯥꯏꯁꯤ ꯂꯣꯠꯈ꯭ꯔꯕ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯒꯅ ꯁꯥꯔ ꯃꯥꯁꯦ ꯃꯐꯝ ꯈꯪꯗꯕ ꯑꯃꯗ ꯀꯟꯍꯥꯏꯁꯤ ꯍꯥꯠꯇꯣꯛꯑꯒ ꯐꯨꯝꯖꯤꯟꯈ꯭ꯔꯖꯥꯠꯂ ꯁꯤꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯀꯅꯥꯅ ꯇꯧꯒꯗꯧꯔꯤꯕ ꯁꯥꯔ ꯇꯧꯕ ꯇꯧꯗꯕꯒꯤ ꯋꯥꯗꯤ ꯈꯪꯗꯦ ꯁꯥꯔ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯥꯅ ꯊꯧꯗꯣꯛ ꯑꯁꯤ ꯈꯪꯍꯧꯕ ꯎꯍꯧꯕꯗꯒꯤ ꯆꯦꯟꯅꯔꯛꯇꯅꯕ ꯍꯥꯏꯕ ꯇꯧꯕ ꯑꯃ ꯁꯥꯔ ꯑꯍꯥꯟꯕ ꯂꯩꯈꯤꯗꯕ ꯁꯥꯃꯣ ꯑꯗꯨꯒ ꯁꯥꯔ ꯀꯨꯕꯤꯔ ꯃꯣꯏ ꯋꯥꯐꯝꯗꯨ ꯁꯠ ꯍꯥꯏꯌꯨ ꯅꯪꯒꯤ ꯇꯉꯥꯏꯐꯗꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯁꯥꯔ ꯑꯗꯨꯃꯥꯏꯅ ꯀꯣꯛ ꯍꯥꯏꯕꯤꯔꯗꯤ ꯉꯁꯥꯏꯅ ꯈꯔ ꯅꯨꯡꯉꯥꯏꯗꯧꯕ ꯁꯨꯝ ꯁꯦꯟꯁꯨ ꯁꯨꯝ ꯊꯣꯛꯆꯜꯂꯛꯇ ꯇꯧꯐꯝ ꯂꯥꯛꯐꯝ ꯀꯔꯤꯝꯇ ꯈꯪꯖꯜꯂꯛꯇ꯭ꯔꯕꯅꯤ ꯁꯥꯔ ꯍꯥꯏꯌꯨ ꯅꯪꯒꯤ ꯋꯥꯗꯣ ꯍꯥꯏꯌꯨ ꯁꯥꯔ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯀꯟꯍꯥꯏꯁꯤ ꯂꯣꯠꯈꯤꯕ ꯃꯥꯜꯂꯦ ꯌꯥꯔꯦꯅꯦ ꯑꯗꯨꯒꯤ ꯇꯣꯄꯤꯛꯇꯣ ꯑꯗꯨ ꯅꯠꯇꯕ ꯅꯪꯅ ꯂꯥꯛꯏꯁꯤꯒꯤ ꯑꯁꯦꯡꯕ ꯄꯔꯄꯁꯇꯣ ꯁꯥꯔ ꯀꯥꯎꯏꯗꯦ ꯁꯥꯔ ꯁꯨꯝꯗꯧꯕꯅꯤ ꯁꯥꯔ ꯚꯨꯕꯅꯦꯁꯣꯔ ꯍꯥꯏꯔꯤꯁꯤ ꯃꯥꯁꯤ ꯁꯥꯔ ꯑꯇꯣꯞꯄ ꯃꯈꯥꯔꯣꯝꯗꯒꯤ ꯍꯣꯡꯒꯠꯂꯛꯄꯅꯤ ꯁꯥꯔ ꯑꯗꯨꯒ ꯁꯥꯔ ꯃꯥꯅ ꯃꯐꯝꯁꯤ ꯂꯩꯁꯤ ꯃꯥꯒꯤ ꯂꯝꯗ ꯅꯠꯇꯦ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯂꯩꯃ ꯀꯧꯕꯤ ꯁꯦꯟ ꯄꯥꯏꯕꯤ ꯁꯥꯃꯨ ꯂꯣꯏꯕ ꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗ ꯂꯧ ꯑꯁꯤ ꯎꯖꯔꯣ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯄꯤꯔꯝꯕꯅꯤ ꯍꯥꯏꯗꯤ ꯁꯥꯔ ꯎꯖꯔꯣ ꯀꯥꯏꯅ ꯍꯥꯏꯕ ꯅꯠꯇ ꯃꯥꯜꯂꯤꯗ ꯁꯥꯔ ꯂꯧꯖꯔꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤ ꯃꯣꯏ ꯁꯥꯔ ꯇꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕ ꯑꯗꯨꯒ ꯁꯥꯔ ꯈꯟꯗꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯁꯥꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯂꯥꯛꯑꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ နꯨꯡꯉꯥꯏꯅ ꯂꯩꯌꯦꯅ ꯍꯥꯏꯕꯁꯤ ꯁꯥꯔ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯀꯣꯟꯕ ꯂꯩꯔꯤꯕꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕ ꯅꯠꯇ꯭ꯔꯒ ꯁꯥꯔ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯗ ꯂꯩꯈꯤꯕ ꯉꯝꯗꯕ ꯀꯔꯤꯅꯣ ꯃꯣꯍꯤ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯁꯠ ꯁꯥꯔ ꯁꯥꯔ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯚꯨꯕꯅꯦꯁꯣꯔꯒꯤ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯌꯥꯝ ꯀꯟꯅ ꯐꯒꯠꯆꯔꯤ ꯁꯥꯔ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃ ꯁꯥꯔ ꯃꯥꯁꯤ ꯃꯥꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪꯗꯨꯗꯒꯤ ꯃꯥꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯥꯛꯈꯤꯕꯅꯣ ꯈꯨꯟ ꯑꯗꯨꯗꯒꯤꯒ ꯇꯥꯟꯊꯣꯔꯛꯄ ꯖꯥꯠꯂꯥ ꯑꯇꯣꯞꯄ ꯈꯟꯅ ꯆꯩꯅꯕ ꯊꯧꯗꯣꯛꯁꯤꯡꯗꯒꯤ ꯃꯥꯁꯦ ꯁꯥꯔ ꯐꯅꯌꯥꯝ ꯂꯩꯇꯕ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯍꯟꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯧ ꯁꯪꯂꯤꯕꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯇꯧ ꯂꯩꯕꯁꯤ ꯁꯥꯔ ꯑꯩꯅ ꯁꯨꯝ ꯁꯥꯔ ꯑꯗꯨꯕꯨ ꯃꯣꯍꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯣꯍꯤꯅ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤ ꯄꯥꯎ ꯄꯣꯔꯛꯀꯦ ꯁꯤꯅꯤ ꯁꯥꯔ ꯄꯥꯎꯕꯨꯗꯤ ꯀꯟꯍꯥꯏ ꯊꯤꯖꯕꯅꯤ ꯀꯟꯍꯥꯏ ꯊꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯚꯨꯕꯅꯦꯁꯣꯔꯒꯤ ꯃꯔꯝꯗ ꯁꯨꯝ ꯅꯩꯅꯖꯔꯝꯕꯅꯤ ꯚꯨꯕꯅꯦꯁꯣꯔꯅ ꯃꯌꯨꯝꯗ ꯍꯟꯗꯕ ꯃꯈꯩ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯂꯩꯊꯣꯛꯂꯤꯕ ꯑꯗꯨꯒ ꯃꯣꯏ ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯁꯥꯔ ꯃꯨꯟꯅ ꯇꯥꯕꯤꯌꯨꯗ ꯁꯥꯔ ꯑꯩꯈꯣꯏꯅ ꯚꯨꯕꯅꯦꯁꯣꯔꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯊꯤꯖꯜꯂꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕꯒꯤ ꯃꯔꯤ ꯂꯩꯅꯔꯒ ꯐꯥꯒꯠ ꯄꯨꯡꯒꯗꯧꯔꯤꯕ ꯃꯤ ꯑꯁꯤ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯌꯥꯝ ꯂꯨꯔꯤꯕꯁꯤ ꯅꯪꯅ ꯄꯤꯔꯤꯕ ꯄꯥꯎꯗꯨꯗꯤ ꯃꯆꯪ ꯑꯣꯏꯕꯁꯨ ꯌꯥꯎꯗꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯕꯗꯤ ꯁꯥꯔ ꯑꯩ ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯔꯤ ꯁꯥꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯄꯤꯕꯤꯔꯗꯤ ꯁꯥꯔ ꯄꯥꯎꯁꯤ ꯃꯍꯩ ꯌꯥꯟꯒꯗꯕ ꯁꯥꯔ ꯃꯣꯍꯤ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯤꯕꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯄꯥꯝꯃꯨꯕ ꯂꯩꯇꯦ ꯇꯧꯕꯗꯗꯤ ꯄꯥꯎꯗꯣ ꯃꯆꯪ ꯑꯣꯏꯕ ꯄꯥꯎ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯥꯔ ꯑꯩ ꯄꯣꯏꯟꯗ ꯂꯥꯛꯆꯔꯒꯦ ꯁꯥꯔ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯥꯔ ꯚꯨꯕꯅꯦꯁꯣꯔ ꯍꯥꯏꯁꯤ ꯃꯥꯁꯤ ꯈꯨꯡꯒꯪꯗ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃ ꯃꯆꯥ ꯅꯨꯄꯤꯁꯤ ꯃꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯉꯩꯗ ꯃꯆꯥꯅꯨꯄꯤꯁꯤ ꯒꯦꯡ ꯔꯦꯞꯀꯨꯝꯕꯒꯤ ꯇꯥꯏꯞꯇ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕꯖꯥꯠꯅꯤ ꯑꯗꯨꯒ ꯃꯥ ꯇꯁꯦꯡꯅꯗꯤ ꯒꯦꯡ ꯔꯦꯞꯇꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯈꯔ ꯂꯩꯔꯀꯥꯟꯗ ꯃꯈꯣꯏ ꯆꯤꯡꯅꯕ ꯃꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯍꯜ ꯑꯃꯈꯛ ꯃꯥꯁꯤ
ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯅ ꯃꯥꯁꯤ ꯃꯤꯁꯤ ꯆꯥꯗꯅ ꯂꯩꯔꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤ ꯋꯥꯐꯝꯁꯦ ꯆꯨꯝꯕꯅꯤꯀꯣ ꯁꯥꯔ ꯉꯁꯤ ꯐꯥꯎꯕ ꯃꯍꯤꯅ ꯄꯤꯖꯕ ꯄꯥꯎꯗꯨꯕꯨ ꯀꯔꯤ ꯑꯔꯥꯟꯕ ꯌꯥꯎꯒꯦ ꯁꯥꯔ ꯁꯨꯝ ꯁꯥꯔ ꯃꯈꯣꯏꯅ ꯌꯨꯝꯗꯨꯗ ꯂꯩꯕ ꯌꯥꯗꯗꯅ ꯈꯨꯟ ꯍꯣꯡꯉꯒ ꯂꯥꯛꯏꯁꯦ ꯁꯥꯔ ꯃꯤ ꯑꯃꯅ ꯈꯨꯟ ꯍꯣꯡꯉ ꯂꯥꯛꯄꯁꯤ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯃꯆꯤꯟ ꯃꯅꯥꯎ ꯈꯠꯅ ꯆꯩꯅꯕꯗꯒꯤ ꯂꯩꯃꯤꯟꯅꯅꯤꯡꯗꯕꯒꯤ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕꯗ ꯋꯥꯈꯜ ꯊꯣꯛꯇꯕꯗꯒꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗ ꯃꯆꯥ ꯃꯁꯨꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯃꯥꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯌꯦꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯕꯗ ꯌꯨꯝ ꯂꯝ ꯍꯣꯡꯅꯩ ꯍꯥꯏꯖꯔꯤꯕ ꯍꯥꯏꯌꯨ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯁꯥꯔ ꯇꯁꯦꯡꯅ ꯚꯨꯃꯦꯁꯣꯔꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤ ꯒꯦꯡ ꯔꯦꯞ ꯆꯠꯊꯔꯝꯃꯤꯒ ꯍꯥꯏꯕꯒꯤ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯊꯧꯗꯣꯛ ꯑꯃꯈꯛꯊꯣꯛꯈꯤꯕꯗ ꯋꯥꯐꯝꯁꯤ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯅꯗꯤ ꯇꯨꯃꯤꯟꯅꯗꯤ ꯂꯩꯔꯒ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯃꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯁꯤ ꯃꯐꯝꯗꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯕ ꯑꯍꯜ ꯑꯃꯈꯛ ꯐꯤꯕꯝ ꯆꯥꯗꯅ ꯁꯤꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯇꯩ ꯃꯅꯥꯎꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯆꯤꯡꯅꯕ ꯃꯃꯩꯊꯪꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯏꯃꯨꯡ ꯃꯅꯨꯡꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤ ꯚꯨꯃꯦꯁꯣꯔ ꯃꯇꯩ ꯃꯅꯥꯎꯅ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯒꯁꯨ ꯌꯥꯎ ꯃꯥꯜꯂꯦ ꯁꯥꯔ ꯑꯗꯨꯕꯨ ꯚꯨꯃꯦꯁꯣꯔ ꯃꯇꯩ ꯃꯅꯥꯎꯅꯗꯤ ꯋꯥꯐꯝ ꯑꯗꯨ ꯃꯈꯣꯏꯒ ꯃꯔꯤ ꯂꯩꯅꯗꯦ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯝꯂꯒꯗꯤ ꯃꯈꯣꯏꯕꯨ ꯐꯥꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯨꯂꯤꯁꯅ ꯏꯕꯤꯗꯦꯟꯁ ꯄꯨꯊꯣꯛꯄ ꯉꯝꯗꯗꯅ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯧꯗꯣꯛꯇꯨ ꯃꯣꯏꯅ ꯇꯧꯕ ꯑꯣꯏꯔꯁꯨ ꯇꯧꯗꯕ ꯑꯣꯏꯔꯒꯁꯨ ꯆꯃꯝꯅꯕ ꯑꯃꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯊꯣꯛꯈꯤ ꯍꯥꯏꯔꯤ ꯃꯣꯍꯤ ꯅꯪꯒꯤ ꯋꯥꯐꯝꯁꯤ ꯁꯦꯡꯉꯦꯀꯣ ꯃꯥꯅꯤ ꯁꯥꯔ ꯉꯁꯤ ꯐꯥꯎꯕꯗ ꯃꯣꯍꯤꯅ ꯑꯔꯥꯟꯕ ꯄꯥꯎꯗꯤ ꯄꯤꯖꯗ꯭ꯔꯤ ꯁꯥꯔ ꯁꯒꯣꯜ ꯄꯥꯎꯃꯤ ꯑꯗꯨꯒ ꯑꯁꯦꯡꯕ ꯄꯥꯎꯗꯝ ꯅꯅꯥꯏꯅ ꯑꯗꯨꯝ ꯇꯝꯖꯕ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯁꯦꯡꯕ ꯁꯦ ꯄꯥꯏꯌꯨ ꯁꯤ ꯄꯥꯏꯁꯜꯂꯨ ꯁꯥꯔ ꯂꯨꯄꯥ 2,000 ꯈꯛꯇ ꯃꯗꯨ ꯑꯦꯗꯚꯥꯟꯁ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯑꯩꯉꯣꯟꯗ ꯌꯥꯡꯅ ꯄꯤꯔꯝꯃꯣ ꯁꯥꯔ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯍꯣꯠꯅꯖꯒꯦ ꯁꯥꯔ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯔꯤ ꯈꯛꯇꯅꯤ ꯇꯧꯔꯤ ꯀꯣꯟꯅꯒꯗ ꯇꯧꯔꯤꯁꯨ ꯃꯁꯤꯕꯨ ꯇꯧꯔꯤꯁꯨ ꯌꯥꯔꯦꯅ ꯃꯣꯍꯤ ꯇꯉꯥꯏ ꯐꯗꯕꯗꯣ ꯑꯗꯨꯝ ꯄꯤꯔꯛꯈꯤꯅꯦ ꯐꯅꯤ ꯁꯥꯔ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯁꯥꯔ ꯇꯧꯔꯤꯁꯤ ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯗꯁꯨ ꯁꯥꯔ ꯀꯅꯥꯅ ꯈꯪ ꯚꯨꯃꯦꯁꯣꯔꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯣꯏꯒꯤ ꯂꯧꯐꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯃꯣꯏꯅ ꯍꯥꯠꯀꯗꯧꯕꯒꯤ ꯃꯔꯝꯗꯨꯕꯨꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦꯀꯣ ꯑꯗꯩꯗ ꯁꯥꯔ ꯊꯧꯗꯣꯛꯁꯤ ꯃꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯑꯗꯨꯒꯨꯝꯕ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯃ ꯂꯩꯕꯅꯤ나 ꯃꯈꯣꯏ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯃꯨꯛ ꯊꯣꯛꯆꯜꯂꯛꯄ ꯍꯥꯏꯕꯁꯤ ꯇꯔꯥꯏꯅ ꯑꯩꯅ ꯂꯧꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯍꯤ ꯅꯪꯒꯤ ꯋꯥꯐꯝꯗꯨ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯋꯥꯐꯝ ꯌꯥꯝ ꯌꯥꯎꯔꯦ ꯐꯔꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯨ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯒꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤꯁꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎꯁꯤ ꯄꯤꯅꯕ ꯍꯣꯠꯅꯧ ꯄꯥꯎ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯔꯤꯕ ꯃꯈꯩ ꯅꯪꯒꯤ ꯇꯉꯥꯏ ꯐꯗꯕꯁꯤꯡ ꯑꯗꯨ ꯐꯅꯤ ꯁꯥꯔ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯁꯥꯔ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯑꯃꯨꯛ ꯅꯩꯅꯕꯤꯔꯣ ꯁꯥꯔ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗꯗꯤ ꯁꯥꯔ ꯊꯤꯖꯟꯕꯗ ꯀꯔꯤꯃꯠꯇ ꯊꯣꯛꯄ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯀꯅꯥꯍꯩꯒꯤ ꯃꯇꯥꯡꯗꯤ ꯁꯥꯔ ꯀꯅꯥꯍꯩꯗꯣ ꯑꯩ ꯍꯥꯏꯖꯕꯗꯨꯅꯤ ꯁꯥꯔ ꯃꯥꯁꯦ ꯍꯥꯠꯇꯣꯛꯑꯒ ꯐꯨꯝꯖꯤꯟꯈꯤꯕ ꯑꯃ ꯁꯥꯔ ꯃꯥꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈ꯭ꯔꯤꯗꯨꯅ ꯃꯤ ꯍꯥꯠꯄ ꯃꯤꯗꯨ ꯃꯥꯅ ꯃꯁꯛ ꯎꯕ ꯖꯥꯠꯂ ꯈꯪꯗ꯭ꯔꯦꯗ ꯁꯥꯔ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯁꯥꯔ ꯃꯣꯍꯤ ꯇꯉꯥꯏ ꯐꯗꯕ ꯄꯥꯎ ꯑꯍꯦꯟꯕ ꯄꯤꯔꯛꯅꯕ ꯍꯣꯠꯅꯧ ꯑꯩꯈꯣꯏꯁꯨ ꯊꯤꯖꯟꯕ ꯌꯥꯕ ꯊꯤꯖꯟꯈꯤ ꯍꯧꯖꯤꯛꯀꯤꯗꯤ ꯅꯪ ꯆꯠꯄ ꯌꯥꯔꯅꯤ ꯐꯅꯤ ꯁꯥꯔ ꯑꯩ ꯆꯠꯆꯔꯨꯒꯦ ꯁꯥꯔ ꯑꯣꯖꯥ ꯒꯥꯡꯃꯩ ꯑꯩꯈꯣꯏ ꯆꯠꯆꯔꯨꯒꯦ ꯃꯔꯨꯞ ꯔꯥꯍꯨꯜ ꯑꯗꯨꯗꯤ ꯑꯃꯨꯛ ꯌꯧꯖꯔꯨꯈꯤꯒꯦ ꯐꯅꯤ ꯌꯧꯕꯤꯔꯣ ꯁꯦꯜ ꯈꯔ ꯐꯪꯉꯕꯅꯤꯅ ꯄꯥꯎꯗꯨ ꯀꯔꯤꯅꯣ ꯁꯠ ꯌꯥꯡꯅ ꯑꯗꯨꯝ ꯄꯤꯁꯟꯕꯤꯔꯛꯑꯣꯅꯦ ꯑꯩꯈꯣꯏꯁꯨ ꯀꯦꯁꯁꯤꯡ ꯑꯁꯤꯗ ꯀꯔꯤꯅꯣ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯤꯡꯗꯨ ꯌꯥꯡꯂꯦꯟꯗ ꯁꯥꯟꯊꯕꯗꯣ ꯑꯗꯨꯝ ꯅꯪꯉꯗꯤ ꯐꯩꯗꯅ ꯐꯥꯒꯩ ꯐꯥꯔꯒ ꯌꯥꯡꯂꯦꯟ ꯁꯥꯟꯊꯕ ꯅꯪꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯐꯔꯦ ꯑꯣꯖꯥ ꯒꯥꯡꯃꯩ ꯌꯧꯖꯔꯦ ꯐꯅꯤ ꯑꯩꯈꯣꯏ ꯂꯩꯖꯍꯧꯈꯤꯒꯦ ꯁꯥꯔ ꯀꯩꯗꯧꯔꯦ ꯒꯥꯡꯃꯩ ꯁꯥꯔ ꯏꯃꯨꯡ ꯃꯅꯨꯡ ꯍꯧꯖꯤꯛ ꯚꯨꯃꯦꯁꯣꯔꯒꯤ ꯄꯥꯎꯗꯨꯕꯨ ꯅꯪꯒꯤ ꯃꯨꯍꯤꯁꯤꯅ ꯇꯝꯃꯝꯕꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯝꯃꯝ ꯃꯥꯜꯂꯦꯗ ꯁꯥꯔ ꯒꯥꯡꯃꯩ ꯚꯨꯃꯦꯁꯣꯔꯒꯤ ꯋꯥꯐꯝꯁꯤ ꯀꯌꯥꯃꯨꯛ ꯆꯨꯝꯕꯅꯣ ꯀꯌꯥꯃꯨꯛ ꯂꯥꯟꯕꯅꯣ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯨꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯕ ꯑꯃꯨꯛ ꯍꯟꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯕ ꯌꯥꯔꯣꯏ ꯐꯅꯤ ꯁꯥꯔ ꯑꯗꯨꯕꯨ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝꯗꯣ ꯚꯨꯃꯦꯁꯣꯔꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯅꯣ ꯁꯥꯔ ꯐꯅꯌꯥꯝ ꯆꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯥꯏꯗꯤ ꯁꯥꯔ ꯃꯇꯝ ꯆꯍꯤ ꯀꯌꯥꯒꯤ ꯑꯣꯏꯔꯤꯖꯥꯠꯅꯣ ꯁꯥꯔ ꯒꯥꯡꯃꯩ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯀꯥꯔꯤ ꯑꯉꯥꯡꯗꯣ ꯐꯅꯌꯥꯝ ꯆꯥꯎ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯐꯝ ꯈꯨꯟ ꯍꯣꯡꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯈꯨꯟ ꯍꯣꯡꯂꯛꯂꯤꯕꯒꯤ ꯃꯔꯝꯁꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯑꯉꯥꯡꯗꯨ ꯏꯖꯠ ꯃꯥꯡꯍꯟꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁꯤꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁ ꯂꯩꯇꯕꯅꯤꯅ ꯃꯤ ꯍꯥꯠꯄ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯥꯅꯤ ꯁꯥꯔ
ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯁꯤ ꯁꯥꯔ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯁꯥꯔ ꯂꯥꯛꯇ ꯂꯥꯛꯑꯣ ꯒꯃꯥꯏ ꯕꯣꯃꯦꯁꯣꯔꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯇꯧꯁꯤ ꯀꯔꯤꯅꯣ ꯁꯥꯔ ꯕꯣꯃꯦꯁꯣꯔ ꯐꯥꯒꯗꯧꯔꯕ꯭ꯔꯥ ꯁꯥꯔ ꯂꯥꯛꯇ ꯂꯥꯛꯑꯣ ꯒꯃꯥꯏ ꯐꯅꯤ ꯁꯥꯔ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯈꯟꯅ ꯅꯩꯅꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯒꯦ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯁꯤꯗꯒꯤꯗꯤ ꯃꯅꯤꯡ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯒꯗꯕꯅꯤ ꯏꯆꯥꯁꯤꯡꯅ ꯆꯥꯎꯔꯛꯄ ꯃꯇꯝ ꯏꯆꯥꯁꯤꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯑꯩꯁꯨ ꯂꯩꯅꯤꯡꯉꯤ ꯃꯣꯏ ꯇꯥꯃꯣ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯃꯦꯃꯣ ꯅꯪ ꯑꯩ ꯑꯍꯟ ꯑꯣꯏꯗꯅ ꯍꯧꯖꯤꯛꯃꯛ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯋꯥꯁꯨ ꯂꯩꯇꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯁꯣꯟꯊꯔ ꯂꯩꯔꯤꯗꯨꯕꯨ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯄꯨꯟꯁꯤꯁꯦ ꯋꯥꯃꯟꯈ꯭ꯔꯦ ꯄꯣꯊꯥꯅꯤꯡꯉꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯤꯡꯉꯤ ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯄꯣꯊꯥꯒꯗꯧꯔꯤꯗꯨꯕꯨ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯊꯕꯛꯅꯤ ꯁꯨꯗ꯭ꯔꯕ ꯅꯣꯝꯗ꯭ꯔꯕ ꯍꯤꯡꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤꯗꯃꯛ ꯏꯃꯥ ꯂꯩꯃꯅ ꯄꯤꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯦꯡꯉꯨ ꯅꯪ ꯑꯩꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯝꯂꯕꯗꯤ ꯂꯧꯐꯝ ꯑꯁꯤꯁꯨ ꯐꯪꯂꯝꯃꯣꯏ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯖꯕ ꯑꯩꯈꯣꯏꯅ ꯂꯥꯟꯗꯕꯗꯨꯅ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛꯁꯤ ꯐꯪꯂꯤꯕꯅꯤ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ ꯁꯦ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯕꯁꯤꯅꯤ ꯅꯆꯥ ꯑꯅꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯍꯣꯠꯅꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯟꯁꯤ ꯁꯦꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯅ ꯃꯦꯃꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯩꯕꯨ ꯇꯠꯇꯅ ꯋꯥꯍꯜꯂꯤ ꯑꯩꯕꯨ ꯀꯞꯍꯜꯂꯤ ꯑꯩꯕꯨ ꯂꯩꯇꯥꯍꯟꯕ ꯉꯝꯗꯦ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯇꯥꯃꯣ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯅ ꯅꯪ ꯑꯩ ꯀꯥꯏꯅꯕ ꯌꯥꯕ꯭ꯔꯣ ꯊꯧꯗꯣꯛ ꯑꯗꯨꯅ ꯅꯪ ꯑꯩ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯡ ꯑꯁꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯒꯤꯗꯃꯛ ꯉꯝꯗꯕꯗꯨꯅ ꯉꯁꯤꯁꯨ ꯏꯆꯥꯁꯤꯡꯒꯤ ꯈꯟꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯌꯥꯔꯦ ꯃꯦꯃꯣ ꯊꯧꯅꯥ ꯂꯩꯇꯕ ꯋꯥꯗꯨ ꯉꯥꯡꯂꯛꯀꯅꯨ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯒꯅꯦ ꯃꯗꯨꯕꯨ ꯂꯥꯟꯊꯣꯛꯂꯒ ꯆꯠꯄ ꯉꯝꯕꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯧꯏ ꯑꯋꯥꯕ ꯊꯦꯡꯅꯔꯒ ꯀꯤꯗꯨꯅ ꯂꯩꯕ ꯆꯠꯄ ꯑꯗꯨꯒ ꯑꯋꯥꯕ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯁꯤꯒꯗꯕ ꯅꯠꯇꯦꯅꯦ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯇꯥꯅ ꯊꯃꯣꯏ ꯑꯁꯤꯗ ꯊꯤꯟꯗꯠꯄꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯥꯎꯒꯦ ꯈꯟꯗꯨꯅ ꯀꯥꯎꯔꯤꯕꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯃꯤꯠ ꯊꯣꯔꯛꯂꯦ ꯃꯝꯗꯨꯅ ꯂꯩꯔꯨꯔꯕ ꯑꯩꯈꯣꯏꯒꯤ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯉꯁꯤꯗꯤ ꯑꯉꯥꯟꯕ ꯑꯣꯏꯔꯛꯂꯦꯗꯅ ꯅꯪ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤ ꯋꯥꯔꯤ ꯍꯥꯏꯌꯨ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤ ꯋꯥꯔꯤꯒꯦ ꯑꯗꯨꯕꯨ ꯇꯥꯃꯣ ꯅꯨꯃꯤꯠ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯍꯥꯏ ꯏꯕꯦꯝꯃ ꯅꯣꯏ ꯃꯐꯝꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯦ ꯍꯥꯏꯗꯨꯔꯦ ꯅꯣꯏꯕꯣ ꯃꯥꯅꯤ ꯇꯥꯗ ꯑꯩꯈꯣই ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯆꯕꯅꯤ ꯑꯣ ꯅꯈꯣꯏꯒꯤ ꯂꯝꯗꯨꯅ ꯀꯔꯤꯅꯣ ꯃꯈꯥꯔꯣꯝꯗ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯏꯕꯦꯝꯃ ꯃꯥꯅꯤ ꯇꯥꯗ ꯃꯈꯥꯔꯣꯝꯗꯒꯤꯅꯤ ꯑꯩ ꯃꯈꯥꯔꯣꯝꯗꯒꯤꯅꯤ ꯍꯥꯏꯔꯤꯅꯤ ꯌꯦꯡꯉꯨꯅꯦ ꯃꯁꯛꯁꯨ ꯐꯖꯩ ꯑꯉꯥꯡꯁꯤꯡꯁꯨ ꯄꯤꯛꯇꯛ ꯇꯧꯔꯤ ꯌꯦꯡꯉꯨꯅꯦ ꯀꯨꯆꯨꯁꯤꯁꯨ ꯉꯧꯔꯣꯛ ꯉꯧꯔꯗꯅꯤ ꯌꯦꯡꯉꯨꯅꯦ ꯌꯦꯡꯕꯗ ꯇꯨꯕꯨ ꯆꯨꯡꯉꯤꯅꯦ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯇꯥꯗ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯏꯕꯦꯝꯃ ꯊꯕꯛꯁꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝꯁꯤ ꯊꯪꯅꯐꯝꯁꯤꯗ ꯑꯗꯨꯝ ꯁꯨꯕꯅꯤꯅꯦ ꯑꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯂꯣꯏꯊꯣꯛꯈꯤꯗꯅ ꯅꯪꯒꯤꯁꯤꯗ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯒꯦ ꯈꯟꯕ ꯅꯣꯏꯒꯤ ꯅꯨꯄꯥꯗꯨꯁꯨ ꯀꯔꯤꯅꯣ ꯁꯥꯏꯀꯜ ꯑꯃ ꯇꯧꯔꯒ ꯀꯔꯤ ꯂꯧꯕꯅꯣ ꯃꯥꯅ ꯆꯠꯈ꯭ꯔꯤꯗꯨꯕꯨ ꯁꯤꯒꯤ ꯁꯝꯕꯜ ꯈꯥꯅꯅꯕꯒꯤ ꯕꯥꯏꯟꯗꯤꯡ ꯋꯥꯌꯔꯗꯣ ꯂꯩꯕ ꯆꯠꯈꯤꯕꯅꯤ ꯃꯥꯅ ꯂꯩꯔꯨꯕꯗꯨ ꯄꯠ ꯇꯠꯂꯦ ꯍꯥꯏꯗꯅ ꯈꯔ ꯑꯀꯟꯕ ꯑꯃ ꯂꯩꯔꯨꯅꯦꯅ ꯆꯠꯈꯤ ꯑꯗꯨꯗꯤ ꯁꯤꯗꯒꯤꯗꯤ ꯀꯩꯊꯦꯜꯗꯤ ꯐꯅꯌꯥꯝ ꯂꯥꯞꯄꯤꯌꯦ ꯃꯥꯅ ꯆꯠꯂꯤꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯕꯨ ꯉꯥꯏꯔꯤꯅꯦ ꯐꯅꯌꯥꯝ ꯀꯨꯏ ꯉꯥꯏ ꯇꯥꯔꯤꯅꯦ ꯅꯪ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯅꯨꯡꯁꯥꯗꯨꯗ ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯗꯧ ꯁꯔꯨꯛ ꯑꯩꯈꯣꯏ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯅꯪꯅ ꯏꯁꯤꯡꯗꯨ ꯈꯤꯇꯪ ꯄꯤꯔꯕꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯏꯕꯦꯝꯃ ꯌꯥꯅꯤꯌꯦ ꯇꯥꯗ ꯇꯥꯗ ꯏꯁꯤꯡꯗꯤ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯁꯤꯡꯗꯨꯗꯤ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯐꯤꯖꯤꯒ꯭ꯔꯤ ꯍꯥꯏꯔꯒ ꯏꯁꯤꯡꯗꯨ ꯐꯝꯍꯜꯂꯒ ꯑꯃꯨꯛ ꯐꯖꯅ ꯂꯨꯝꯊꯣꯛꯑꯒ ꯊꯝꯕꯅꯤ ꯐꯩ ꯏꯕꯦꯝꯃ ꯂꯨꯝꯊꯣꯛꯄꯗꯨꯅꯕꯨ ꯍꯦꯟꯅ ꯄꯥꯝꯃꯤ ꯀꯔꯤ ꯍꯥꯏꯒꯦ ꯑꯉꯥꯡꯁꯥ ꯅꯣꯏꯕꯨ ꯀꯔꯤ ꯈꯟꯒꯦ ꯍꯣꯏ ꯇꯥꯗ ꯑꯩꯗꯤ ꯂꯨꯝꯊꯣꯛꯄꯗꯨꯅꯕꯨ ꯍꯦꯟꯅ ꯄꯥꯝꯃꯤ ꯂꯥꯎꯅꯤ ꯚꯥꯏ ꯅꯪꯅ ꯀꯔꯤꯅꯣꯅꯦ ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯤꯗꯨꯕꯣ ꯏꯪꯈꯣꯜꯁꯤ ꯌꯦꯡꯕꯅꯤꯅꯦ ꯃꯣꯏ ꯏꯪꯈꯣꯜꯁꯤ ꯆꯥꯎꯏꯅꯦ ꯏꯇꯩꯃ ꯂꯩꯃꯅ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯂꯧ ꯑꯣꯏꯅ ꯎꯒꯦꯒ ꯍꯥꯏꯕꯗꯗꯤ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯁꯤ ꯂꯥꯛꯄꯗꯗꯤ ꯏꯇꯩꯃ ꯂꯩꯃꯅ ꯁꯠ ꯍꯦꯛꯇ ꯄꯤꯁꯟꯈꯤ
ꯀꯔꯤ ꯔꯥꯁꯤ ꯂꯩꯕꯅꯣ ꯈꯪꯗꯦ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯗꯨꯒ ꯅꯠꯇꯦ ꯃꯣꯏꯒ ꯀꯔꯤ ꯊꯧꯅꯖꯥꯠꯅꯣ ꯁꯤꯕꯣ ꯇꯥꯗ ꯏꯁꯤꯡ ꯁꯤꯗ ꯂꯩꯖꯔꯦ ꯀꯗꯥꯏ ꯕꯦꯝ sida leijere tada sida yani kedoragi bema kaino tada khuto pabiri sibo kari so khalunu de bema akoi ngasidi ibema ka sakhang makhang na zarage haidana hekta sangjara bani bema karino torsibo khuto pabiri sibo karino karino ai laune chipu chanje laune ai laune tado kaino torsibo tado ai kari tado kune laune paiyune kanai jingchalune nang mo chi torse tado laune tado kaino tau sama dum yeng le sibo tado karino nang yauro ariro yani de tado mapul dola singe chida tado laune puchone tado laune nang mai sidagidi ai khoiba moneyo ai sidi yone changchalakano ai na thoidu kop khone lawradi nang dum siran nang siradi kanana halino su khangaro adugane ai waige monata karigumba wafam asi nangna haidokpa taragadi ai khoi police na phani ko ai khoi amu thorokan nupi ma rep chatharu bagi dama numit ke ani no khoi leidosi tha ani tha hum paisa khara piraga khoi dum phat tholokan maduda nangi na sani aduga napuroiba aduga nang mafam aside koina hatokani khangabra hatokani adu tobigino adu oiba taradi wafam asinangna kana mata ta haidokta bataba haidokpa taragana ai khangabra si khangabro sigi tangpak si khangabro khanghe ai napuribada so ayo kariguma khodi singnarabdi afaboro mafam asidaga nakoina thabuk suba phangjari basidi ai akoina nine akoina aduga wafam asi ya lawraglaba adum tatle law chasilo ni noibo karino noi buali bro noi bne yare ya chasilo law chasilo karino ino jikto godolse awaba karino to godolse ai siki bane hena pari ai hingu bagi kari kata tauri do kadai sakre tauri sina sigi upamishita parents de yakalaki aduka yanchilaga tauri yalaga siragi jongtaraga ai sir hai keno de do bo hai karino man de bo hai keno memo keno de bo tado piro ai si krak karino karigi de nak siga do bo nati karino de bo na pino rong na tor bo na samna na gasi karino de bo mi patta ahum asida leiba makoi ahum laglaga kari sidagi ta samoga aduga kubirga kanhaiga mane makoi di mafam se kedo bolaga kari to bolai no ising thake haiduna laglaga oi tamuna satkhiba matung dagi kari makoina aduga makoi kari haidamiba thodoga se haidogabadi nacha aniga akhoi ani so makoina hatkani mafam asida lau suba thabak suba phangali sisu makoina phangali ni hai kariguma mingon de khaidok labadi makoina akhoi ba tumna hatkani hai kari hai ba asukwana khungang adudagi mafam asida suba no ma phanglaga icha sing asibu mi oirabadi khanduna thabak su no madagi ima laimana mafam ase
ꯊꯕꯛ ꯁꯨꯖꯔꯣ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄ ꯅꯈꯣꯏꯕꯨ ꯅꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯒꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯈꯤꯕ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯅꯈꯣꯏꯕꯨ ꯄꯨꯔꯛꯄꯗꯤ ꯅꯪꯒꯤ ꯏꯖꯠ ꯃꯥꯡꯅꯕ ꯑꯣꯏꯔꯕ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣꯅꯦ ꯑꯉꯝꯕꯁꯤꯡꯅ ꯑꯁꯣꯟꯕꯁꯤꯡꯕꯨ ꯅꯩꯍꯠꯄꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯈꯣꯟ ꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯑꯩꯈꯣꯏꯕꯨꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯃꯥꯅꯦ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯑꯩ ꯁꯤꯈ꯭ꯔꯒꯦ ꯑꯩ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯀꯅꯨ ꯑꯩꯒꯤ ꯑꯃꯥꯡꯕ ꯍꯛꯆꯥꯡꯁꯤꯗ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯀꯅꯨ ꯑꯩ ꯃꯦꯃꯣ ꯑꯁꯨꯛ ꯋꯥꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯕꯨꯛ ꯊꯟꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯃꯤ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯏꯃꯥ ꯂꯩꯃꯅ ꯃꯐꯝ ꯑꯁꯤꯗ ꯂꯝꯁꯦ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯦ ꯈꯟꯗꯨꯅ ꯑꯩꯈꯣꯏꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯁꯤꯒꯗꯒꯦ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯇꯥꯕꯅꯤꯅꯦ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃꯒꯤꯗꯃꯛ ꯆꯪꯁꯤꯟꯒꯗꯕꯅꯤ ꯅꯆꯥ ꯑꯅꯤꯅ ꯆꯥꯎꯔꯛꯄ ꯉꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯅ ꯏꯃꯥ ꯂꯩꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒ ꯅꯆꯥꯁꯤꯡ ꯑꯁꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯒꯗꯕꯅꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯑꯗꯨꯕꯨ ꯃꯣꯏ ꯇꯥꯃꯣ ꯀꯩꯅꯣ ꯄꯨꯂꯤꯁ ꯂꯥꯛꯑꯦ ꯌꯥꯅꯤ ꯌꯥꯅꯤ ꯀꯔꯤꯝꯇ ꯈꯜꯂꯨ ꯏꯃꯨꯡꯗ ꯃꯅꯨꯡꯗ ꯆꯪꯉꯒ ꯂꯩ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯀꯔꯤꯃꯇ ꯑꯩꯅ ꯍꯥꯏꯕꯁꯤꯡꯗꯨ ꯈꯪꯉꯦꯗ ꯍꯣꯏ ꯁꯥꯔ ꯃꯈꯣꯏ ꯑꯁꯤꯗ ꯂꯩꯔꯦ ꯁꯥꯔ ꯂꯥꯎ ꯂꯥꯎ ꯆꯪꯁꯤ ꯂꯥꯎ ꯁꯥꯔ ꯀꯔꯤ ꯂꯩꯔꯒꯦ ꯁꯥꯔ ꯑꯣ ꯕꯣꯃꯦꯁꯣꯔ ꯍꯟꯗꯛꯁꯤ ꯕꯣꯃꯦꯁꯣꯔꯒ ꯎꯅꯗꯧꯕ ꯌꯥꯝ ꯂꯩꯔꯦꯅꯦ ꯀꯦꯁꯁꯤ ꯀꯔꯤꯃꯠꯇ ꯑꯩꯈꯣꯏ ꯊꯤꯕꯗ ꯐꯪꯖꯜꯂꯛꯇꯕꯁꯤꯗ ꯋꯥꯈꯜꯁꯦ ꯈꯜꯂꯨꯔꯒ ꯕꯣꯃꯦꯁꯣꯔꯗ ꯁꯨꯝ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯥꯔꯛꯑꯦ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯀꯦꯁꯁꯤ ꯀꯅꯥꯅ ꯆꯠꯊꯕ ꯑꯣꯏꯔꯝꯒꯗꯒꯦꯅ ꯁꯨꯝ ꯈꯟꯕꯗ ꯃꯨꯟꯅ ꯍꯦꯛ ꯊꯤꯔꯨꯔꯀꯥꯟꯗ ꯕꯣꯃꯦꯁꯣꯔ ꯅꯪ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯣ ꯁꯥꯔ ꯁꯥꯔꯒꯤ ꯋꯥꯐꯝꯁꯤꯗꯤ ꯁꯥꯔ ꯀꯔꯤꯅꯣ ꯊꯧꯗꯣꯛꯁꯤꯕꯨ ꯑꯩꯅꯅꯦ ꯍꯥꯏꯕꯤꯒꯗꯧꯔꯤꯕ ꯅꯪꯅꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣই ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯍꯥꯏꯗ꯭ꯔꯤ ꯑꯗꯨꯒ ꯋꯥꯐꯝꯁꯤ ꯕꯣꯃꯦꯁꯣꯔ ꯅꯈꯣꯏꯒꯤ ꯃꯈꯥꯔꯣꯝꯗ ꯅꯪꯒꯤ ꯑꯍꯥꯟꯕ ꯌꯨꯝ ꯂꯩꯔꯝꯕꯗꯣ ꯃꯗꯨꯗꯒꯤ ꯅꯪꯅ ꯁꯤꯗ ꯂꯥꯛꯈꯤꯕꯒꯤꯁꯨ ꯋꯥꯔꯤ ꯑꯃ ꯂꯩ ꯃꯥꯜꯂꯦ ꯀꯔꯤꯅꯣ ꯁꯥꯔ ꯋꯥꯔꯤꯗꯤ ꯁꯥꯔ ꯂꯣꯏꯅ ꯂꯩꯕ ꯇꯥꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯨꯔꯒ ꯑꯃꯨꯛ ꯁꯤꯗ ꯂꯥꯛꯈꯤꯕꯒꯤ ꯋꯥꯔꯤ ꯁꯥꯔ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯂꯩꯅꯤ ꯁꯥꯔ ꯆꯨꯝꯃꯤ ꯕꯣꯃꯦꯁꯣꯔ ꯋꯥꯔꯤꯗꯤ ꯂꯣꯏ ꯂꯩꯅꯤ ꯑꯗꯨꯕꯨ ꯕꯣꯃꯦꯁꯣꯔ ꯅꯣꯏꯅ ꯍꯣꯡꯉꯛꯈꯤꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯣꯡꯉꯛꯄꯗꯤ ꯅꯠꯇ ꯃꯥꯜꯂꯦ ꯁꯥꯔ ꯋꯥꯐꯝꯁꯤꯕꯨ ꯋꯥꯐꯝꯁꯤ ꯁꯤꯅꯤꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯅꯈꯣꯏ ꯊꯣꯛꯈꯤꯕ꯭ꯔꯣ ꯀꯔꯤꯅꯣ ꯁꯥꯔ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯉꯥꯡꯁꯤꯡ ꯀꯔꯤ ꯁꯨꯝ ꯔꯦꯞ ꯀꯦꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯁꯥꯔ ꯔꯦꯞ ꯀꯦꯁ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯁꯥꯔ ꯀꯅꯥꯅ ꯍꯥꯏꯕꯤꯔꯤꯅꯣ ꯁꯥꯔ ꯅꯈꯣꯏ ꯂꯩꯀꯥꯏꯗꯗꯤ ꯅꯪꯒꯤ ꯏꯃꯨꯡꯗ ꯔꯦꯞ ꯀꯦꯁ ꯑꯃ ꯊꯣꯛꯈꯤ ꯍꯥꯏꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗꯨꯗ ꯁꯤꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯁꯥꯔ ꯑꯗꯨꯒꯤ ꯁꯤꯔꯤꯗꯨꯗꯤ ꯃꯥꯗꯤ ꯌꯨ ꯉꯥꯎꯕꯗꯒꯤ ꯁꯥꯔ ꯃꯥꯗꯤ ꯏꯁꯤꯡꯗ ꯇꯥꯁꯜꯂꯒ ꯁꯤꯈꯤꯕꯅꯤ ꯁꯥꯔ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯈꯠꯅ ꯆꯩꯅꯕ ꯑꯃꯈꯛ ꯊꯣꯛꯈꯤꯕꯗꯨꯗ ꯑꯩꯈꯣꯏ ꯑꯉꯥꯡꯗꯨ ꯍꯧꯖꯤꯛꯀꯤ ꯑꯍꯟꯗꯨꯅ ꯔꯦꯞ ꯆꯠꯊꯔꯝꯒꯅꯤ ꯀꯥꯏꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯄꯪꯉꯥꯡꯗ ꯉꯥꯡꯅꯕꯅꯤꯗ ꯁꯥꯔ ꯑꯗꯨꯒ ꯁꯥꯔ ꯏꯆꯥ ꯔꯦꯞ ꯆꯠꯊꯔꯒ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩ ꯌꯥꯄꯣꯟꯇꯦꯗ ꯁꯥꯔ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯀꯔꯤꯝꯇ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯁꯥꯔ ꯑꯗꯣ ꯈꯔ ꯂꯩꯅꯔꯀꯥꯟꯗ ꯁꯨꯝ ꯁꯥꯎꯅꯕꯣꯏ ꯀꯔꯤꯕꯣꯏ ꯈꯔ ꯉꯥꯡꯅꯈꯤꯕꯗꯨꯒ ꯃꯥꯅ ꯏꯁꯤꯡꯗ ꯇꯥꯔ ꯁꯤꯔꯝꯕꯗꯨꯒ ꯁꯥꯔ ꯃꯌꯥꯝꯅ ꯑꯉꯥꯡ ꯔꯦꯞ ꯀꯦꯁ ꯆꯠꯊꯩꯅ ꯍꯥꯏꯕꯗꯨꯒꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯇꯣꯞꯄ ꯇꯧꯔꯝꯒꯅꯤ ꯀꯥꯏꯅ ꯀꯩꯅꯣ ꯂꯩꯀꯥꯏꯗ ꯄꯪꯉꯥꯡꯗ ꯉꯥꯡꯅꯕ ꯁꯥꯔ ꯃꯃꯩꯊꯪꯗꯗꯤ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯅ ꯄꯨꯂꯤꯁꯀ ꯇꯥꯛꯁꯟꯗꯅ ꯇꯧꯕꯗꯒꯤ ꯁꯥꯔ ꯑꯁ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗꯒꯁꯨ ꯂꯩꯔꯨꯔꯕꯅꯤ ꯁꯥꯔ ꯑꯗꯨ ꯁꯥꯔ ꯂꯥꯟꯗꯕꯅꯤꯅ ꯁꯥꯔ ꯑꯗꯨꯝ ꯑꯆꯨꯝꯕꯅ ꯑꯗꯨꯝ ꯃꯥꯏ ꯄꯥꯏꯗꯨꯅꯤ ꯁꯥꯔ ꯑꯗꯨꯝ ꯊꯥꯗꯣꯔꯦ ꯑꯗꯨꯕꯨ ꯂꯩꯇ ꯂꯥꯏꯔꯗꯒꯤ ꯁꯥꯔ ꯌꯨꯝ ꯏꯪꯈꯣꯜꯗꯨꯁꯨ ꯈꯤꯇꯪ ꯄꯤꯛꯄ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯗ ꯏꯪꯈꯣꯜꯗꯨꯒꯤ ꯁꯦꯟ ꯈꯔ ꯍꯟꯖꯟꯕꯤꯔꯣꯅ ꯍꯟꯖꯜꯂꯒ ꯊꯕꯛ ꯀꯣꯏꯊꯤ ꯊꯤꯕ ꯂꯥꯛꯄꯅꯤ ꯁꯥꯔ ꯃꯃꯩꯊꯪꯗ ꯁꯤꯒꯤ ꯂꯧꯐꯝꯁꯤꯗ ꯑꯩ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯗꯅ ꯑꯩ ꯃꯊꯪ ꯁꯤꯗ ꯁꯤꯗꯩꯗ ꯇꯥ ꯁꯥꯃꯣ ꯍꯣꯏ ꯑꯗ ꯇꯥ ꯀꯨꯕꯦꯔ ꯍꯣꯏ ꯑꯗꯨꯒ ꯁꯤꯗꯩꯗ ꯏꯅꯥꯎ ꯀꯅꯥꯏ ꯍꯣꯏ ꯃꯣꯏꯗꯁꯨ ꯍꯥꯏꯖꯔꯝꯃꯤ ꯃꯣꯏꯒꯤꯁꯤꯗꯁꯨ ꯑꯗꯨꯝ ꯊꯕꯛ ꯁꯨꯕ ꯑꯗꯨꯒ ꯍꯋꯥꯏ ꯊꯥꯕ ꯈꯣꯠꯄ ꯈꯔ ꯑꯗꯨꯝ ꯌꯥꯎꯖꯔꯝꯃꯤ ꯑꯗ ꯈꯔ ꯂꯩꯔꯀꯥꯟꯗ ꯂꯧꯐꯝꯁꯤꯃ ꯁꯣꯝꯗ ꯂꯩ ꯂꯧꯐꯝꯁꯤ ꯀꯅꯥꯝꯇ ꯎꯅꯗꯦ ꯍꯥꯏꯕꯗꯒꯤ
ꯂꯧꯄꯨꯗꯨꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯍꯥꯏꯖꯒꯦꯅ ꯈꯜ ꯂꯩꯔꯤꯉꯩꯗ ꯅꯣꯡꯃ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯏꯃꯥꯗꯣ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯗꯣ ꯏꯃꯥꯗꯨꯅ ꯁꯨꯝ ꯂꯥꯛꯑ ꯌꯦꯡꯉꯤ ꯑꯗ ꯃꯃꯩꯊꯪꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯖꯕ ꯅꯣꯝꯖꯕꯁꯤ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯖꯗꯕ ꯂꯥꯏꯔꯕ ꯇꯧꯕꯁꯤ ꯄꯥꯈꯟ ꯑꯃ ꯁꯥꯔꯒ ꯂꯩꯔꯣ ꯑꯗꯨꯒ ꯃꯣꯏ ꯂꯧꯐꯝꯁꯤ ꯁꯨꯔꯣ ꯆꯍꯤ ꯑꯃꯒꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯈꯔ ꯈꯔꯁꯨ ꯁꯦꯟ ꯄꯤꯒꯦ ꯍꯥꯏꯕꯗ ꯏꯃꯥꯗꯨꯅꯗꯤ ꯌꯥꯗꯦ ꯑꯗꯨ ꯈꯔ ꯁꯨꯝ ꯁꯦꯟ ꯄꯤꯔꯒ ꯁꯨꯝ ꯀꯕꯛ ꯂꯧꯕꯣꯏ ꯂꯧꯗꯕꯣꯏ ꯇꯧꯔ ꯁꯨꯝ ꯂꯩꯖꯕꯅꯤ ꯁꯥꯔ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯑꯁꯤꯗ ꯂꯩꯕ ꯗꯤꯕꯥꯁꯤ ꯀꯩꯅꯣ ꯁꯤꯕꯣ ꯁꯥꯔ ꯄꯦꯇ꯭ꯔꯣꯜ ꯂꯧꯕꯒꯤꯅꯤ ꯁꯥꯔ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯅꯪꯅ ꯄꯦꯇ꯭ꯔꯣꯜ ꯂꯧꯔꯤꯗꯤ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯁꯥꯔ ꯑꯩꯁꯨ ꯁꯤꯗ ꯖꯦꯅꯦꯔꯦꯇꯔ ꯑꯃ ꯂꯩꯖꯩꯌꯦ ꯁꯥꯔ ꯃꯩꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯖꯦꯅꯦꯔꯦꯇꯔ ꯍꯦꯛ ꯉꯪꯕ ꯁꯥꯔ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯁꯤꯗꯁꯨ ꯇꯥ ꯀꯨꯕꯦꯔꯁꯨ ꯑꯗꯨꯒ ꯇꯥ ꯁꯥꯃꯣꯁꯨ ꯏꯅꯥꯎ ꯀꯅꯥꯏꯁꯨ ꯃꯣꯏꯁꯨ ꯑꯗꯨꯝ ꯖꯦꯅꯦꯔꯦꯇꯔ ꯑꯗꯨꯝ ꯂꯣꯏ ꯂꯩꯕꯅꯤ ꯁꯥꯔ ꯖꯦꯅꯦꯔꯦꯇꯔꯁꯤꯗꯤ ꯂꯧꯐꯝꯁꯤꯗꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯁꯤꯗꯩꯗ ꯉꯥ ꯐꯥꯝꯒꯤ ꯑꯗꯨꯒ ꯑꯇꯩ ꯏꯪꯈꯣꯜꯁꯤꯗꯤ ꯃꯩ ꯊꯥꯟꯗꯗꯤ ꯌꯥꯕ ꯅꯠꯇꯦ ꯁꯥꯔ ꯈꯔ ꯂꯩꯔꯕꯨꯗꯤ ꯁꯣꯂꯥꯔ ꯄ꯭ꯂꯦꯠ ꯑꯃꯅꯤ ꯊꯝꯒꯦꯕꯨꯗꯤ ꯈꯜꯂꯤ ꯁꯥꯔ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯇꯉꯥꯏꯐꯗꯅ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯎꯗ ꯌꯥꯗꯕꯅꯤꯅ ꯑꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤꯡꯁꯤ ꯄꯦꯇ꯭ꯔꯣꯜꯁꯤ ꯂꯣꯏꯅ ꯂꯩꯔꯒ ꯊꯝꯃꯦꯕ ꯁꯥꯔ ꯖꯦꯅꯦꯔꯦꯇꯔꯗ ꯍꯥꯞꯄꯒꯤ ꯁꯥꯔ ꯑꯇꯩꯗꯤ ꯁꯥꯔ ꯊꯣꯏꯅ ꯁꯤꯖꯤꯟꯅꯗꯦ ꯑꯦꯅꯤꯋꯦ ꯚꯣꯃꯦꯁꯣꯔ ꯊꯧꯗꯣꯛꯁꯤ ꯅꯪꯅ ꯑꯍꯥꯟꯕ ꯂꯣꯏꯅ ꯎꯕꯅꯤꯀꯣ ꯃꯥꯅꯤ ꯁꯥꯔ ꯑꯩꯅ ꯌꯥꯍꯧꯉꯟꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯎꯖꯔꯛꯄ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤ ꯁꯥꯔ ꯑꯇꯣꯞꯄ ꯃꯤꯗꯤ ꯁꯥꯔ ꯃꯐꯝ ꯑꯁꯤꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯄ ꯂꯂꯣꯟꯕꯤꯒꯤ ꯂꯥꯛꯄ ꯌꯥꯝ ꯉꯟꯅ ꯄꯨꯡ 2-3ꯗꯒꯥꯏꯁꯨ ꯄꯣꯠ ꯆꯩ ꯂꯧꯕ ꯂꯥꯛꯄ ꯑꯗꯨꯝ ꯌꯥꯎꯋꯤ ꯁꯥꯔ ꯑꯗꯨ ꯂꯩꯕꯕꯨꯗꯤ ꯑꯩꯈꯣꯏ ꯈꯔꯁꯤ ꯈꯛꯇ ꯂꯩꯖꯕꯅꯤ ꯁꯥꯔ ꯑꯦꯅꯤꯋꯦ ꯚꯣꯃꯦꯁꯣꯔ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯃꯁꯥ ꯃꯁꯥꯅ ꯊꯥꯎ ꯄꯥꯏꯔꯨꯕꯗꯒꯤ ꯃꯩ ꯆꯥꯛꯄ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯃꯗꯨꯃꯛ ꯇꯥꯔꯦ ꯁꯥꯔ ꯑꯗꯨꯗꯤ ꯊꯥꯎ ꯄꯥꯏꯕꯗꯒꯤ ꯃꯤꯁꯦ ꯁꯤꯟꯅꯔꯦ ꯈꯪꯉꯒꯗꯤ ꯊꯥꯎꯁꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯄꯥꯏꯕꯅ ꯐꯩꯅꯦ ꯁꯥꯔ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗꯒꯤ ꯑꯩ ꯁꯥꯔ ꯊꯥꯎ ꯈꯥꯏꯗꯣꯛꯄ ꯈꯣꯠꯄꯗ ꯀꯦꯟꯗꯜ ꯑꯗꯨꯒ ꯑꯇꯩ ꯃꯩ ꯍꯧꯒꯗꯕ ꯄꯣꯠ ꯑꯩ ꯀꯔꯤꯝꯇ ꯄꯥꯏꯖꯗ꯭ꯔꯦ ꯁꯥꯔ ꯑꯣꯀꯦ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯗꯒꯤ ꯆꯦꯛꯁꯤꯜꯂꯦ ꯅꯪꯉꯣꯟꯗꯗꯤ ꯊꯣꯛꯔꯣꯏꯁꯤꯅꯤꯅꯦ ꯁꯥꯔ ꯑꯗꯨꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯥꯔ ꯌꯥꯝ ꯋꯥꯅ ꯍꯧꯖꯔꯛꯄꯅꯤ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯃꯐꯝ ꯑꯁꯤ ꯇꯥꯟꯅ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯈꯤ ꯂꯥꯏꯔꯕꯒꯤ ꯃꯩꯅ ꯆꯨꯕ ꯂꯥꯏꯔꯕꯒꯤ ꯃꯩꯆꯥꯛ ꯁꯥꯔ ꯈꯥꯡꯕ ꯉꯝꯗꯦ ꯆꯔꯥ ꯍꯦꯟꯗꯨꯅ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯃꯕꯨꯛ ꯊꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯋꯥꯕ ꯀꯌꯥꯅꯤ ꯁꯥꯔ ꯑꯗꯨꯕꯨ ꯁꯥꯔ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯛꯂꯕ ꯄꯨꯟꯁꯤ ꯑꯁꯤꯅ ꯁꯥꯔ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯔꯒ ꯁꯥꯔ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇꯗ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯁꯥꯔ ꯑꯩꯗꯤ ꯃꯗꯨꯗꯤ ꯄꯥꯝꯗꯦ ꯚꯣꯃꯦꯁꯣꯔ ꯑꯔꯥꯟꯕ ꯀꯔꯤꯒꯤ ꯇꯧꯔꯨꯒꯅꯤ ꯍꯤꯡꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯊꯃꯣꯏ ꯁꯦꯡꯕꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯁꯥꯔ ꯉꯁꯤ ꯐꯥꯎꯕꯗꯤ ꯀꯅꯥꯗꯁꯨ ꯂꯥꯜꯂꯛꯇ꯭ꯔꯤ ꯁꯥꯔ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯑꯩ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯖꯔꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯆꯩꯅꯥ ꯀꯌꯥ ꯑꯣꯝꯗꯨꯅ ꯑꯗꯨꯃꯛ ꯆꯥꯛꯇꯨꯅ ꯂꯩ ꯇꯨꯍꯠꯄꯤꯔꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯇꯦꯡꯊꯥꯕ ꯉꯝꯗꯅ ꯉꯁꯤ ꯐꯥꯎꯕ ꯆꯥꯛ ꯁꯈꯣꯝ ꯑꯃꯒꯤꯗꯃꯛ ꯑꯗꯨꯒ ꯏꯆꯥꯁꯤꯡ ꯑꯁꯤꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯉꯝꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯀꯅꯥꯒꯨꯝꯕ ꯃꯐꯝ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯥꯜꯂꯣꯏ ꯈꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ ꯁꯥꯔ ꯚꯣꯃꯦꯁꯣꯔ ꯍꯣꯠꯅꯒꯗꯕꯅꯤ ꯅꯈꯣꯏꯒꯤ ꯊꯃꯣꯏ ꯁꯦꯡꯕꯗꯨꯅ ꯉꯁꯤ ꯏꯃꯥ ꯂꯩꯃꯅ ꯅꯈꯣꯏꯗ ꯂꯧꯐꯝ ꯑꯁꯤ ꯐꯥꯎꯕꯗ ꯅꯈꯣꯏ ꯁꯨꯖꯔꯣ ꯍꯥꯏꯗꯨꯅ ꯄꯤꯊꯣꯛꯂꯤꯕꯅꯤ ꯁꯥꯔ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯚꯣꯃꯦꯁꯣꯔ ꯅꯆꯥꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯂꯧꯃꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯁꯤꯟꯃꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯇꯤꯛ ꯆꯥꯅꯅꯦ ꯅꯆꯥꯁꯤꯡꯕꯨ ꯃꯤ ꯑꯣꯏꯅꯅꯕ ꯁꯦꯝꯒꯗꯕꯅꯤ ꯃꯗꯨꯃꯛꯅꯤ ꯁꯥꯔ ꯉꯁꯤ ꯐꯥꯎꯕꯗ ꯏꯁꯥꯒꯤ ꯂꯝ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯁꯨ ꯏꯃꯥ ꯂꯩꯃꯅ ꯄꯤꯕꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯁꯥꯔ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯤ ꯁꯥꯔ ꯑꯩꯈꯣꯏ ꯍꯣꯠꯅꯈꯤꯒꯅꯤ ꯁꯥꯔ ꯒꯨꯗ ꯍꯣꯠꯅꯒꯗꯕꯅꯤ ꯁꯥꯔ ꯀꯩꯗꯧꯔꯦ ꯒꯥꯡꯃꯩ ꯁꯥꯔ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯏꯁꯤꯡ ꯃꯊꯛꯇ ꯇꯧꯈꯠꯂꯒ ꯂꯩꯍꯧꯔꯦ ꯁꯥꯔ ꯀꯔꯤ ꯏꯁꯤꯡ ꯃꯊꯛꯇ ꯇꯧꯈꯠꯂꯦꯕ ꯃꯥꯅꯦ ꯁꯥꯔ ꯀꯔꯤꯅꯣ ꯁꯨꯃꯥꯏꯅ ꯄꯨꯝꯃꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥ ꯑꯄꯨꯝꯕꯒꯤ ꯇꯥꯏꯞꯇ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯥꯎꯔꯒ ꯂꯩꯔꯝꯃꯦ ꯁꯥꯔ ꯑꯁꯤꯒꯤ ꯊꯪꯅꯕꯗꯨꯅꯤ ꯁꯥꯔ ꯀꯔꯤ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯑꯝꯇ ꯌꯦꯡꯁꯤ ꯂꯥꯎ ꯂꯥꯎꯅꯦ ꯚꯣꯃꯦꯁꯣꯔ ꯁꯥꯔ ꯀꯔꯤꯅꯣ ꯅꯈꯣꯏꯗꯤ ꯁꯤ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯈꯪꯗꯕꯅꯤ ꯁꯥꯔ ꯀꯔꯤꯅꯣꯅꯦ ꯁꯥꯔ ꯇꯨ ꯑꯁꯤꯗ ꯂꯩꯔꯦ ꯇꯨ ꯑꯁꯤꯗꯤ ꯂꯧꯐꯝꯁꯤꯗꯤ ꯀꯅꯥꯒꯤꯅꯣ ꯁꯥꯔ ꯑꯁꯤꯗꯤ ꯀꯟꯍꯥꯏꯒꯤ ꯂꯧꯐꯝꯅꯤ ꯁꯥꯔ ꯀꯟꯍꯥꯏꯒꯤ ꯑꯗꯨꯗꯤ ꯀꯟꯍꯥꯏꯅ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯗꯨ
माने सर असिदी कन्हाइनी सर असिगी फिजोल सि सर कन्हाइना सेटप फिजोलनि सर करी नाहन मखै थिबा फंद्रिबा कन्हाइ इसिंग मनुंगदा सर असिदी कमाइ तौजाने सर अदुदी थौदोक थोकपा नुमित अदुदा नंगना कुबेर सिरे हाइबा पाउदो मोंदा हाइखे हाइदैनि सर मोंदा हाइखेबनि सर ओ अदुदी थौदोक असि माना पांथोक्लगा महांना इसिंगदा सोंथरगा सिगदौरा नत्रगा भूमि सर मासी इरोइबा हैतब्रा सर आई मधुमदी आई खंगजद्रे सर करी असुकैन देबदे नंग मा इरोइबा हैते खंगदबा सर मधुमदी ngapigani आई तसेना माना इरोइबा दुगा हैबा हैतबा मफमदुमदी ऐंगोंदा हैरमद्रे मोरे थौदोसी अंगक्पा मदी वरी असुक कुइरबसी इसिंगदगी फावगत्रगा हौजिक खक्ते इसिंगदगी फावगलिसिना सर मासी इसिंग मनुंगदा लुप्तना पुमदना लेरकांदा सर कोना तौखलपा अदुरबसु बोमेश्वर मतम सियामना केरी थौदोसी थुए खंगदगी माना केरोले कायदा पाउ पीबा सत्पा अदुगा मागी पुखरीसिदा तासलगा मफम असिदा सिबा मदुगा कनामतना मफम असिदा माक तारे खंगदबदगी सर मोगी इंखोलसिदी कनामता तैजु चंगदबनिना सर अखोइसु नाहनदगी दुम मफम असिदा चंगद्रे सर गमै सर एम्बुलेंस पाउपिको मदुगा असिबा मसा पोस्टमार्टम तौनानबा अदुगा संतोष सर इमुंग मनुंगदा पाउपिकिसि फनि सर मफम असिदा थंगनना लेबा सिनमी अहुम अनि अमना पेट्रोल मै चागा सिबा अमना मसागी पुखीदे सिबा करीनो सर स्वाई जिबो करीनो मी मथांग अदुम सिरिसिबो अस करीनो बोमेश्वर नोइजे स्वाइदा लेरोनुदा करीनो मीसे मथांग सिरे सिबसे करीनो स्वाइजे लौनबर करीनो तौरेने सर सिबसिबो लौनब जालो सर गमै सिबा लौनब नथि सेक्सिनदबदगी थोबो थौदो ओइगदोरिबन बोमेश्वर सर थाउदो खरा सेक्सिना पारो अदुगा यारगदी पुखीसे का हेना लुना तौरन अदुगा नंगदी इरोइबा सर आइदी इरोइबा जे नंग इरोइबा हेबदा नतना इमुंग मनुंगदा नंगी नसानी अदुगा नंगी लोइनबी सर अखोइ इमुंगदा लेबा मिंगै लोइना इरोइबा हे सर गुड फरे एनीवे अखोइ चननबा तौकी यामना सेक्सिना नुंगाइ एफना पानना होनरो अदुगा बोमेश्वर सर पुंसीदा थेंगनबा अवाबा पुमनमा मतम पुनमक्ता थेंगनगदबा नथि अवाबा लोइबा नाय नुंगाइबसु लोइबा नाय पुंसीगी खोंचर हाइबसे अराइबा ओइथि अरानबा तौबना कैदौनुंगदसु अचुम्बदी ओइरो अचुम्बा हाइबसिना मतम पुनमक्ता लेंगदबा ओइगदोर सर आई मुन्ना खंजै सर कैदौनुंगदा अरानबा खोंथांग थांगदि सर अदुगा सर अवाबदी खांगदुना दुमक लाई सर फरे ससिलो फनी सर अस नमथीबनब लोरे सर कमाइ तौदनो सर आइदि अस करिबे चाबा थको जु यारोय सर करिनो तौदोरिसे सर करिनो मोय सिबो स्वाइजिबो मीगा पांसाइदा सिरिजिबो करिनो खंथि गमै मी सिररो सिदगिदी इंगना तमना दमक पालगन सर करिनो सर सरना मनुंगदा करिनो करि खंगबा लेबिबगिनो सर गमै पोमनमा अचुम्बगी वाइन ससिलो ससि फनी सर मेमो तारबर मेमो होय तमो ngasidi nang aina ngaijaba numito ngasidi lakle yeknaba pomnamak taibang thadokna chatkre ngasidagi aikhoi mari punna nungai yaifana palaga dabani aikhoi gi ngaijaba numito mapung phana laklabani ngaijaba numito aikhoi na wana khanglakiba sahi tareta kaptuna lelakiba ngasidi punamak loire aikhoi na kanada su aranba tawkiti अरान तौब मखोइबु मसा मसागी मरालगी मतुंगिना मसा मसाना चेरा फंगजखिबा ngakतनि ngaijaba numit lakle lakle
Inspector Tayai 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 Lakle 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 Inspector Tayai 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 Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayay, tayay, tayay. Lakle, lakle. Inspector. Tayay, tayay, tayay. Hanana thagacharing asigi Inspector Tayai wari listing amaga chahunga humponi thoi suba tangka ki asigi lanthok chariba tangka kamdo bibagi ngaijaba numit ohum suba mayamna pibirokpa feedback comment macha masa khar pajage du asigi birthday gi yafa mangol pijari happy birthday Tingujam Athoibi daughter of Tingujam Amarjit and Tingujam Jena granddaughter of Tingujam Yambi Kongpal Mutum Lekai. Many happy returns of the day. Nungairaba mapong numira sigidama kafaba yaifaba sembiba mapugi mafam da nijari punsi nung sang manada yektaba palemba tawgi seba matum lom na tawba faba yaifaba urasunu mai sing nung sit khudong thiba punamak matam punamak ta ngak thokpi dana faba yaifaba nada yektaba urasunu asiguma mapong numina si masing langam dana imong manong pangthok minaba urasunu. Happy birthday. Thagachari hanana ngasigi aroi basaruk tami changwa hena live ta lebi ba thagachari ngasigi wari si matam yam thengre ngasigi damak ta sunga pi gani asidi na ngarang so haijaram maduni mayamna asidi yamna chinba numit ama haiba tare 14 November yamna chinba numit ama oiki function na chingba tay hai tare thorong kya marum mapong kya da saru kya ba maram oraga aduga mok numidang dana koina mok antenna semba hai tare aduna antenna semagi thorom pung tara makhai adai da loi hai tare aduna pung taruk tare te wari doduna tara makhai degi chai sing charang mo ikhalak da di matam do tum ya gidre adu bo soidana badum hona jarabani ngasi gi pung ngam thengna hogjaba sigi da mokta ngak pi gani thagachari ngasi wari kamdo bibage tabiri basingna bibirak pa comment macha kitang pajage ngasi di wa basu kitang henmandana hai tare khon ju ta ba hai tare khon ta basing ngasi thabak wari di khon tai hai tare anyway thank you so much wari se ngasi gi bibirak pa comment hai tare sing mamang the inspector te gi wari de sigum wari amata sumaini yaw gidre to ngasi gi wari makhalam ni hai tare mem chobing ngom thagachari adaga ngasi wari fajena ta pirak bai bem janing thojam thagachari thank you so much bem janing thojam na haibire phabidre na haisi phana bagi maram du leitab evidence samda leite hai tar ma phana bi maram je evidence samda puthok ngam gidab ada karigu makhradi dum chingnaraga dum leiba hai tar chingnaraga di leiba phabadi ngamdab aduga wari sti manung da lot laga leiba wari ma hai tar ada part 4 di puthok chararoi ada part 4 da chalaga koi yelaga dum namdana chingthoga phage tawba phaba ngamdaba phage tawba duga phaba ngamdaba tangkak amadi yawgadamne ado film na tamni na dum da di ubda nungai roi do phai tare karigumba sisina aina film hoina namak taragadi film da di chingna tor phangam da bado ado mai tor to ke to ne ado wari da di khuna liba da di am nungai taba visual oina video oina film oina to kana di am phaja do phai tare anyway thagachari hanana sigi tangka kasida yobiri ba tabiri basing hanana thagachari
comment masa masa mani dang pasage amuba nungsiba thagachari Diamond TV bu matam pumbada yangi seba tobunga boisno takpire thagachari you samjet nice story takpire thagachari Niktauzong Kumar Singh thagachari ngajaba numit lage samba mamai da mai pai Hoi achoba minambam khak tawge hai tare mangonda mokhoi gi matai manau da hai tare adu mayam na mokhoi da kari gum da chingnan ba leita ba da kari gi no di khang da police ta ga jo pau pi ba dum everything hai tare adu ga plan ama di dum tawba hai tare kamai na pang thoi kamai tawi hai ba potu di kari mi hondre khoi na site da adu mayam wari du no dum logic ta dum understood tawi ra sunon wari se kara lu bo wari ni si wari adu na thagachari hananam Rina Hidam thagachari hanana Ranbir Wangkem thagachari fajai saita sengbo wari se na takpere Ranbir thagachari Rani Bala Lisang Tem thagachari ngajaba numit ahum suba wari fajai na takpere film gi type ne hai tare si wari se di ado Vijaya Hawai bam thagachari wari si fajai na takpere location koi labuk hai tare ko labuk lamhang koi gi fajana pham ga tawba mada namba yaba shooting se da madai da sum namba kaithel ga si yaudaba aduga yum amani ga yauraga location je dum namba yaba film da haitare sigi kano ja ina saga chaba kan lambi soro kari kari yawi ta de asai gi police investigation police station da muro anirak adagi yum da laga mo moi manau nu pa mayam ba unaba muro anirak adagi ayam ba lofam da ngak ta namba aduga kona gi flashback to la kan wari se dak na tasan ga da fazado wari ni haitare isai tan da thagajarab Thank you so much thagachari aduga Vijaya Hawai bam thank you so much Arunya koisam thagachari wari fazai takpirak paduga amuba nungsiba thagachari Sargenta thagachari sigi yamna fazaki na takpirak pa thagachari khuraija memi thagachari ngaijaba numit Hong suba yamna fazaki makha leiribra na takpire makha je lehelaroi ge madam memi aina aroiba tangkak na ngarang haidokramni na aseng babudi part 4 phoba leigedam ne aduga chingna na sum la ga ngasa investigation do la ka na phaba je songong maroi doine adi aina hari se kari haino evidence hai bane evidence putho hai witness putho pu songam da bam oi da bane adu wari sina bodi kedam mapung phaba bodi wale adu logic ta dum ohelle hai tare thijan madai khange kari guma thodo khara thokre se aduna nungai na palo na hairami sa artha mani hai tare sarna kari khangba leibagi no na ngasai gangmai na hai Anyway, thagachari, thank you so much. Naurim Kavita. Madam thagachari, punchigi tangka ko hanungai ba. Mani. Aduga makoi gi matai manau gi makoi gi punchi da thongo da awaba da. Adugi awaba mayam dona hai tare kari no hai kan da mioi bagi migi izat hai se yam wangi hai base. Nupi dona mathanda sige tawjaba adugi mai mapuroi bana khangak pa awaba hai bata. Aduna ngairak pado ngai jaba numit tu ne makoi na ngai ba numit tu ne. Ngai the one day do on the crime the khut pai di pai ro do bane but ado sometimes tholok pa yawe ado tholok ki do kaim kan da afabagi da mak thok pa yawe do crime to bodi crime asi tawe khanga ga di phada bodi songa ya de niom dat but ado story ni thagachari madam binodini thagachari ngajabu numit ahum suba sumagi waina tapere thagachari sabir maibam thagachari oja khamba toijam thagachari wari loi de ko makha leiri ron tapere makha le lagum sida oja lehen gi jai ro part 4 da mo kari to ya do ko thi thiraga to ya loi jare na ngarang aina hom su dan ngasai aroi ba saruk na haido ke ba do na som nungai tan to bani sanara kan da di te ya de hai se wari thagachari thank you so much aduga madam Laisram Radha ngajabanumit phazakre tapire thagachari chumagi wayen Sarjenta thagachari Sabir thagachari happy birthday ya phamagon me ampe bire thagachari message loina chengkhakre Indu Enam thagachari Naurim Kavita Pramol Aishram Dinachandra thagachari Lalita Yankom thagachari
थागचरी मैडम बिनोदिनी कंबतोइजम थागचरी माइबम निंग थेम्बी वारी से नुंगाई मंदना तुमनिंग लंबग लोइन फगरे आइजो इंस्पेक्टर ते आई साना लोर तुम यादे आई तारे वारी दु ताओले थागचरी मैडम ललिता ना मेरा पोंगसे की एपिसोड उन्थोन फजखरे सर डायलॉग वही वता लोइन फजई ना तापेरे थैंक यू सो मच मैडम अनंत थागचरी काब्रमबम हरिप्रिया थागचरी सिगी अवाबसु नुगाइबसु लोइना हाइबसे ना थागचरी खंगदबसु लोइना खंगहौरनी वारी असि ताबदा तापेरे फतब तौबगी मसाना दम फंगजई हाइबसे माने चुमने थागचरी रणबीर वांखेम फजई गावमैना मरोलमा ना तापेरे थंगजम अंजना वारी फजई ना तापेरे थागचरी थैंक यू सो मच रीना हिदाम रानी बलाली संगतेम एवरीथिंग थोरमसी यावबीबा पुनमक थागचरी वांखेम शांति कुमार इनाउ जेम्स की वारी वेरी नाइस नताकपिरे सोरना मयाम की दमक ताबिरकपा थागचरी हना याम्बा वांखेम शांति कुमार थागचरी इमा प्रमोद लाइसरम थागचरी नाउरेम कविता अमुबा नुक्सिबा लाइसरम राधा थागचरी आईडी आई हंजन बसु यावरे दाबोंग लैसांगम थागचरी संजरमम तोमिसना नमिता तंबाल तोम्बी विजय हवाइबम माइबम निंगथेम्बी थागचरी थैंक यू सो मच सफू गुमनी ना ताकपिरे थैंक यू आई कमेंट पाजरगे टेंशन जरगे ngasiदी थबक याम वागी भाई तारे गाड़ी थौबा लम चटपा हाय तारे अदुना खोन ताई हाय तारे खोंजेन तादनी याम कुइना सानम ngमदन लई हौबदी यार लेरब अदुगा खोनजे हलो यादरब सवाबनी सिंग असाबा मुथई अहिंबा मुथई मेन मातादे आइना कॉफी फोंफोंग साबम थादी खोनजे हलकने ना खल्ले अदे सिंग असाबजे यादरे अदैदि आइगी स्टाफ सिंग लेरिबा अंगांग सिंग असाबदो अमतंग प्लास्टिक की पुबिरो ना हाय पोरे अंगांग सिंग कादा तक्कना थममे ओलेन अदु थकपदैदि खोंजेन खितंग बक्कन हल्ले अदैदि सानबा हौरिने हायतार थैंक यू सो मच थागचरी हना अदुगा मोइ फतबो हुमना नोकपा हा तहलिसे कमाइना तौरिनो यामनो मालेना तबरे हरिप्रिया अदुने इफेक्ट हाइजेको इफेक्ट मयाम जे लोइनि याई अदुना एवरीथिंग साउंड इफेक्ट करी करी से मयाम जंगी हायतारे वारीदि चमना चेमद वारी मे इथोगाना वारीदु इराय लाइना तकने त लीबदी यायबो अदुगा करिनो याद्रिसे साउंड इफेक्ट मयाम दुनि हायतारे मथंग हापक साउंड इफेक्ट तोरपसिंग से अराइबो ओइदे हायतारे अदुनी नोकपा कांदा नोकपा कप्पा कांदा कप्पा कपनिंगबगी इफेक्ट मयाम ला हापैजिंग दो हायतारे थागचरी अहंथेम सुशीला इचा जेम्स अमदी लाइव तलेबिरिबा पुनमखा खोनजरी ना तापेरे थैंक यू सो मच टेंशन जगी मयाम पुनमख फबे याय फबो मिनसी फजना थेंग्रे ngasi aina mayam punama pu thengale ado upai leitaba ngasi tokpadi yadaba pung mari tarasu manga tarasu nomagi sandoktabadi yade aduna honajari bani mayam nongalaga tabiba su kesubudi kaide adu mayam punama thengale wari siga roiba sorok su mayam su khangning ba haiba tare aduga yam nongai ji inspector tayai da lising kun khak tabi kharo lore me lising kun that's enough akhoi gi cpm rpm haiduna lejai aduna akhoi gi disine enough adu moijai hoi sidagi hela so dum hen na kana ba fangi adu thank you so much inspector tayai nuksi bi basing yamna kan honajari inspector tayai ga han matang kak putok na ba web series oina honajari matam na pb dane shore na pb ba oisanu aduga thagachari oja khamba toijam wari makha leiraroi kasu adum logic ta dum loire haitare yam seng na harkadi ngasi phawd inspector tayai gi wari da loina wari loisan manga tani adu wari loida ba wari ma hadi logic ta loiba wari adum amani yawe adu ngasi so dugum amani haitare imung da thoki ba thawdo ga ma da macha nu pi janmang ki ba da handu siraga leirami aduna lekai du makoi leibe yadi haise artham leiram aduna handu ni sing du tara si jabadu imung du na makoi na hat pani hadani imung du case tok chale laiya da ni khon du yon tho maga case thengna ba ya ba thengna ramaga masa sing du di mi oina ba sem da ba ya da bani atopa lamam da mi gi mayum da la ga thabak yaujage
हवाई थागे आलू थाजगे अदगी मी इंखोन थबक सुगे हारगा मौ नहा मना मचा अनि चेरगा लाकपा अदो मौ नहा दो लाकपदा उरुबदा थबक सुरमबसिंगदुना कलक मी हौबा यामा मी सौजंग हाई तारे मदुगी सिंगदो अखोइना उथोक लेरदी मी हाटपदु मखोई मतै मनाउदुनेना खंग्रनेना अखोइना उत्तबने हाई तारे अदुना ngasiगी warida matay manaw anina phammaga karigino na mi pai leri to bo hai to nahana hobuda haige du matay manaw akhoi mafam si thado chalasira hai do wadu loiram ne badai du sida leiba si tanjale chalasira hai do artham leiram ne kaido bai chatuino wana khoi hokre lowing kho lo yon thokre isa sing mi oina ba sem da ba yade hojik ti ima leimana akhoi gi damak te ingkholam pibire ingkhol se da khoi su bano mataro ngang sing mi oina ba sem ba ta bani sine ba adana tension jage thaga chari wari bo sine ina mohanna narrate to thok chari thank you so much mayam panu mag yaubiri ba sing adu facebook live ta lebiri ba masing yam laba anjali sing tham amadi thabung thaga chari thangjam john thaga chari thank you so much phabai ai phabo iminersi ponu mag yaubiri ba sing ngasigi damak ta di matang asi loichen jabagi ya batu luxury loinana hayeng amuk anobo wari magaloina na mulak segi imale ba ke damo himinasi re ba ke damo leminasi imale ba ngai fari sana le ba ngai fari kurum jari